Good evening, everyone. It's Michael. Go with the book, yeah? Oh. All right, ladies and gentlemen, today, welcome to my family. Oh, welcome to the. Okay. Video on Toro. Okay. I'm excited or don't want to go. Hang the whole drone. Or, I think I'm the video layer. Okay. Ngasidigidi akoigi mayamse pullap ko akoi family ama loi ore aduga sida ai kanomtang haijaramgeba ko sida akoigi sigi team sida sisna aigi goal haitaragadi mayam ko aigi mission haitaragadi sida 60 days challenge sa any student ama ko yausunu han mamangdu boiro nauna yorokbu boiro ko I will create some future for our state of Manipur. 100%. Ko sida mamang da hano osam yam lermani ko thainigi ahan adigi entrepreneur yam lermo su yam phai ko do aina kitang speed che kitang hengalake na aina sigi kano se mission den paikhalak ne ko aduda skill gi awat tom te leiroi ko sida changpo matam na ngon skill game waloi sim dai guarantee do aduga business am tor kuma tam da koina heta pangtau de ta tawsanba ko mina adu tawsalwa ta tawsanba ko marketing kemta gyan ta da vida adu maina changmusu khoi adu maindi tawroi the most important thing ko nasana nasa thabuk pi ngamjaba ko mingo da depend of de vida antarba hana di khalam mani aidi freelancer tawni ko adegi aidi company chawda tawni yai taw kasu kai de ko nahaur kan di taw asu tawri ko company mai ma ai life dum tawri experience and talu kem kai de adubu future dadi ko nang sum kidang hanu salakpa matam dadi sum thabuk taw je work pani bo mya adu dani mya akoina freedom mana akoina thabuk taw gi ko wakhalo ni da changal leije ko at the end of the day nang freedom phang tragadi nang any taw pam da petang or sunang thawai je ipen pe loiba ko no dai hangeba hujipuri na haur mina ko sei 25 30 35 sai kai ni ba 40 ga changal ko matam dadi haksan na ngamjala ta matam sum office ka je wadro by government gina tam phare ko if you got selected for government that's perfectly fine adu kay manang government su ta hodraba ko adu targadi matam du da nang skill la kaniba skill like jagadi ko nang yam prakti tar kani hujung matam da digital lom da loi lai se ko kharam na harang mani as khodi offline da class pa mi kharam na online da pa mi ko sigi ani gi khana bisu joy har ke ba mayam na si mayam loi khalam mani ko ayam mana andra ne mayam ngarang da su ko ai satra amna ga hang podo on mana sir offline gi class ti kam wana hog dino ka hangra ne sida on ba yaw bra on ba yaw ji ko sida ai haijage ba noina offline da tambo matam da aina hujik ta ko pocha nang na sa long ma khanggen garni ko numinini humni la kan na mu remind to matam da khajitang mo su ko ro dro khalune ai no jinoi da ta amage ba zar long ta amage ba hapta am lo sal mo matam da sar mamang da ta ki dong tang hanjan ji na hai ni go ado aina online da recording tham na adu buk da represent to se na hai ni ba aduga offline da di nang yam smart oi guitar ga di nang lokson mang amni adu nang kitang slow learner oi tar ga di adu ki matik nang on challenges lakani ko satra je every student kudima amaga ko my level of learning je nei ba nang yam thu na khangba ma na ngar kan dum shana khangjar mani ba aina ngar kan ai je like pa yam thu na phagan bra ko ai je like pa da yam thu na kawan bra sidi shana dum khang mani nangi the way of learning do ko adu duna aina recording ji pi ne ba recording sina kai no nangi practice tor ko matam da si je yeng jaraga ko nang hanjan nang hona ba yani ba ko aduna ni adigi ngo hengwai nang na sida tamra matung da online da lakko matam di nang space lo we game ta darkar le ro like draw zoom mom sinaro ko webinar jam sinaro any platform ma myam like Google Meet adagi gari Microsoft Team ma bam le ko aina the Skype have le the Facebook group have bam le paisa ting dana free da su le paid da su le
ꯀꯣ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯅꯪ ꯀꯅꯦꯛ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯋꯦꯔꯦꯁ ꯏꯟ ꯗꯤ ꯑꯣꯐꯂꯥꯏꯟꯗꯗꯤ ꯀꯩꯗꯧꯔꯦ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯛ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯑꯗꯨꯅꯆꯤꯡꯕ ꯑꯗꯥꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯅꯪ ꯊꯝꯃꯛꯈꯤꯅꯦꯕ there's a lot of investment ꯑꯣꯏꯗ꯭ꯔꯣ ꯑꯗꯨ ꯅꯪꯅ ꯑꯣꯟꯂꯥꯏꯟꯗ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯏꯁꯝ ꯁꯝꯅ ꯄꯩꯁꯥ ꯏꯇꯤꯡ ꯇꯤꯡꯗꯕꯤꯗ ꯀꯣ ꯅꯪꯒꯤ ꯏꯆꯝ ꯆꯝꯕ ꯂꯦꯞꯇꯣꯞꯇꯒꯤ ꯀꯣ ꯑꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯏꯟꯇꯔꯅꯦꯠ ꯑꯃ ꯀꯅꯦꯛ ꯇꯧꯔꯒ ꯅꯪ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯣ ꯋꯥꯔꯜꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯛꯈ꯭ꯔꯣꯀꯣ ꯑꯦꯛꯖꯥꯝꯄꯜ ꯀꯣ ꯑꯩ ꯇꯧꯔꯤꯁꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯑꯦꯅꯤꯋꯦꯔ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯂꯦꯞꯇꯣꯞ ꯈꯛꯇꯪ ꯗꯔꯀꯥꯔ ꯂꯩ ꯏꯟꯇꯔꯅꯦꯠ ꯑꯃꯒ ꯍꯣꯏ ꯃꯣꯕꯥꯏꯜ ꯑꯃꯒ ꯁꯤ ꯑꯍꯨꯝꯁꯦ ꯂꯩ ꯇꯥꯔꯒꯗꯤ I can work ꯀꯣ anywhere in the world ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯀꯣ ꯁꯤꯒꯤ ꯏꯟꯇꯔꯅꯦꯠ ꯍꯥꯏꯕ ꯇꯨꯜꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯒꯗꯕ ꯅꯪꯅ ꯑꯩ ꯅꯥꯛꯇ ꯂꯥꯛꯇꯥꯔꯒꯗꯤ think like an entrepreneur not like an employee ꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯀꯥꯎꯊꯣꯛꯄꯤꯔꯣ ꯅꯍꯥꯟꯗꯒꯤ ꯅꯪꯅ ꯈꯟꯖꯔꯝꯕꯗꯣ ꯑꯁ ꯑꯩꯗꯤ ꯁꯤꯒꯤ ꯁ꯭ꯀꯤꯜꯁꯦ ꯍꯥꯏꯔ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯑꯗꯨ ꯇꯧꯒꯦ ꯑꯗꯥ ꯇꯧꯒꯦ ꯀꯣ ꯅꯨꯃꯤꯠ 60 days ꯅꯠꯇ꯭ꯔꯒ 90 days ꯁꯨꯗꯤ ꯅꯪ ꯃꯤꯁꯟ ꯑꯝꯗ ꯆꯠꯁꯦꯕ ꯑꯩꯒ ꯄꯨꯂꯞ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯗꯣ ꯁꯤꯒꯤ ꯃꯤꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯛꯄ ꯃꯇꯝꯗ ꯀꯣ ꯑꯩꯁꯨ ꯐꯖꯅ ꯒꯥꯏꯗ ꯇꯧꯔꯛꯀꯦ ꯍꯥꯟꯅ 6 days ꯑꯃ ꯂꯩꯔꯦ ꯁꯤꯁꯤꯅ ꯑꯃꯨꯛ 2.0 ꯚꯔꯖꯟ ꯑꯅꯧꯕ ꯚꯔꯖꯟꯅꯤꯀꯣ ꯑꯩꯅ ꯀꯩ ꯇꯥꯛꯇꯣꯏꯅꯣꯗ ꯏꯟ ꯗꯤꯇꯦꯜꯁꯇ ꯉꯁꯤ ꯎꯠꯀꯦꯕ ꯁꯤꯗꯩꯁꯤꯗ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯑꯃ ꯀꯣ ꯅꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣ ꯀꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯣꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ 60 daysꯀꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ 40 days ꯂꯣꯏꯔꯦꯕ ꯑꯅꯥꯗꯔ 20 days ꯑꯃ ꯋꯥꯠꯂꯤꯕ ꯁꯤꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯏꯟꯁꯦ ꯀꯃꯥꯏꯅ ꯊꯤꯔꯛꯇꯣꯏꯅꯣ ꯀꯃꯥꯏꯅ ꯄꯨꯔꯛꯇꯣꯏꯅꯣ ꯁꯤ ꯍꯧꯖꯤꯛ ꯇꯥꯔꯒꯦꯠꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯣ ꯁꯤꯒꯤ ꯂꯥꯁ ꯂꯣꯏꯁꯜꯂꯝꯗꯥꯏꯁꯤꯗ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯜꯂꯛꯇꯣꯏꯅꯣ ꯍꯥꯏꯁꯦ ꯁꯦꯜꯁ ꯇꯧꯔꯒꯅꯦ ꯇꯥꯜꯂꯛꯇꯣꯏꯁꯦ ꯃꯤꯅꯗꯤ ꯈꯜꯂꯝꯒꯅꯤꯕ ꯑꯩꯅ ꯇꯝꯖꯔꯤꯕ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯌꯥꯎꯔꯒ ꯑꯩ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯪꯉꯝꯒꯅꯤꯀꯣ ꯍꯪꯗ꯭ꯔꯥ ꯑꯗꯨꯒꯤ ꯆꯦꯂꯦꯟꯖꯦꯁꯁꯨ ꯑꯩꯅ ꯄꯤꯅꯤꯕ ꯂꯣꯏꯔꯝꯗꯥꯏꯗ ꯀꯣ ꯑꯍꯥꯟꯕꯗ 30 days ꯑꯃꯗꯨꯗꯤ ꯅꯪ ꯕꯦꯁꯤꯛ ꯀꯣꯟꯁꯦꯞꯇꯣ ꯐꯖꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯀꯔꯤꯅꯣ ꯁꯤ ꯄꯣꯠꯁꯤꯅ ꯀꯩꯅꯣ ꯁꯤ ꯄꯣꯠꯁꯤꯅ ꯀꯩꯅꯣ ꯁꯤ ꯄꯣꯠꯁꯤꯅ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯈꯪꯉ ꯃꯇꯨꯡꯗ ꯀꯣ ꯊꯣꯛꯂꯛꯀꯗꯧꯅꯤ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯗꯤ ꯀꯩꯝꯇ ꯈꯪꯗꯕꯅꯤꯗ ꯍꯥꯏꯇꯥꯔꯗꯤ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯍꯥꯟꯅ ꯅꯪꯒꯤ ꯅꯣꯂꯦꯖ ꯑꯃ ꯍꯥꯟꯅ ꯐꯖꯅ ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯂꯩꯔꯤꯕ ꯅꯣꯂꯦꯖꯇꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯛꯇꯤꯀꯦꯜꯂꯤ ꯑꯣꯟꯊꯣꯛꯑꯒ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯛꯇꯣꯏꯅꯦꯕ ꯂꯥꯁꯀꯤ 30 daysꯁꯤꯗ ꯀꯣ ꯁꯤꯗꯩꯗ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯗꯤ ꯀ꯭ꯂꯥꯏꯟ ꯑꯗꯨꯝ ꯐꯪꯒꯅꯤ 100% ꯍꯥꯏꯁꯤꯗꯤ ꯑꯗꯨꯒ ꯃꯤꯅ ꯀ꯭ꯂꯥꯏꯟ ꯀ꯭ꯂꯣꯁ ꯇꯧꯕꯒ ꯑꯩꯈꯣꯏꯅ ꯀ꯭ꯂꯣꯁ ꯇꯧꯕ ꯈꯦꯠꯅꯩꯕ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯗꯉꯩ ꯅꯪꯅ ꯀ꯭ꯂꯥꯏꯟ ꯑꯃ ꯐꯪꯖꯕꯗꯣ ꯅꯪꯒꯤ ꯑꯦꯅꯤ ꯀ꯭ꯂꯥꯏꯟ ꯑꯃ ꯐꯪꯁꯅꯣꯕ ꯑꯗꯣ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯅꯪ ꯊꯥ 3 ꯑꯃꯗꯤ ꯆꯍꯤ ꯑꯃꯗꯤ ꯆꯍꯤ 2 ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯕꯅ ꯐꯠꯇ꯭ꯔꯣ ꯃꯊꯪ ꯊꯥꯗ ꯑꯃꯨꯛ ꯀ꯭ꯂꯥꯏꯟ ꯑꯃꯒ ꯑꯃꯨꯛ ꯊꯕꯛ ꯇꯧꯅꯤ ꯃꯊꯪ ꯊꯥꯗ ꯀ꯭ꯂꯥꯏꯟ ꯑꯃꯒ ꯑꯃꯨꯛ ꯊꯕꯛ ꯇꯧꯅꯤ ꯑꯗꯨꯗꯤ ꯅꯪ ꯀꯩꯗꯧꯔꯦ you are just like everyone else ꯑꯗꯨ ꯑꯣꯏꯇꯥꯔꯦ ꯅꯪ ꯕꯤꯖꯤꯅꯦꯁꯁꯨ ꯁ꯭ꯇꯦꯕꯜ ꯑꯣꯏ ꯉꯝꯃꯣꯏ ꯀꯣ ꯑꯗꯣ ꯅꯣꯏꯗ ꯄ꯭ꯔꯣꯄꯔ ꯋꯦ ꯀꯣ ꯑꯗꯨꯒꯤ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯄꯤꯅꯤ ꯑꯩꯅ ꯗ $1,000,000 ꯀꯟꯚꯔꯖꯟ ꯃꯣꯗꯦꯜ ꯑꯅ ꯀꯣ ꯁꯤ ꯑꯩꯒꯤ ꯃꯦꯟꯇꯣꯔꯗꯒꯤ ꯑꯩꯅ ꯂꯧꯕꯅꯤ ꯑꯥꯝ ꯁ꯭ꯇꯨꯗꯦꯟ ꯑꯣꯐ ꯁꯤꯗꯥꯔꯊ ꯔꯥꯖꯁꯦꯈꯔ ꯀꯣ ꯑꯩ ꯃꯦꯟꯇꯣꯔꯅꯤ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯃꯉꯣꯟꯗꯩ ꯑꯃꯨꯛ ꯇꯝꯕ ꯂꯣꯏꯔꯒ ꯑꯩ ꯕꯤꯛ ꯁ꯭ꯇ꯭ꯔꯥꯏꯗꯔꯁꯇ ꯇꯝꯃꯤ ꯀꯣ ꯃꯣꯏ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯗꯣ ꯑꯩ ꯅꯣꯏꯗ ꯄꯤꯕꯅꯦꯕ ꯀꯣ ꯅꯣꯏꯅ 7 days ꯆꯦꯂꯦꯟꯖꯇ ꯌꯥꯎꯕ ꯃꯤꯈꯩꯗꯤ ꯐꯪꯉꯝꯒꯅꯤ ꯉꯔꯥꯡ ꯁꯣꯏꯅ ꯄꯤꯕꯗꯣ especially for batch number 4 batch number 3 batch number 2 batch number any ko 7 days ꯌꯥꯎꯕ ꯃꯇꯝꯗ $1,000,000 blueprint ko ꯑꯗꯨ ꯆꯞ ꯆꯥꯅ ꯐꯣꯂꯣ ꯇꯧꯗꯣꯏꯅꯤ ꯃꯦꯝ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯒꯤ ꯐꯣꯔꯃꯥꯗꯣ ꯑꯩ ꯄꯥꯜꯂꯤꯀꯣ every month ko I earn 3.5 ꯇꯒꯤꯅ 4.98 lakh ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯥꯜꯂꯦꯕ ꯀꯩꯁꯨ ꯂꯨꯗꯦ ꯀꯣ you just need ko ꯄ꯭ꯔꯣꯄꯔ ꯕꯤꯖꯤꯅꯦꯁꯀꯤ ꯃꯣꯗꯦꯜ ꯑꯃꯈꯛ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯏꯁꯥꯅ ꯌꯥꯝ ꯄꯩꯁꯥ ꯇꯥꯅꯤꯡꯉꯤꯗꯣ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤꯗꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ never be broke again ꯑꯅ ꯍꯥꯏꯁꯤ ꯀꯣ ꯁꯤꯒꯨꯝꯕꯁꯤꯗꯤꯀꯣ ꯃꯌꯥꯝ ꯅꯪ ꯑꯦꯅꯤꯋꯦꯔꯗ ꯊꯤꯌꯣ ꯀꯣ ꯐꯪꯉꯣꯏ ꯀꯩꯒꯤꯅꯣ ꯑꯩꯅ ꯇꯧꯖꯒꯤ ꯃꯌꯥꯝꯗꯣ ꯑꯩ ꯅꯣꯏꯗ ꯄꯤꯒꯦ ꯇꯧꯕꯅꯦꯕ ꯀꯣ ꯄꯨꯟꯁꯤꯗ ꯀꯣ ꯅꯪꯉꯣꯟꯗ ꯄꯩꯁా ꯁꯤꯀꯤ ꯑꯃ ꯂꯩꯔꯛꯇ꯭ꯔꯕ ꯀꯣ ꯅꯪꯒꯤ ꯐꯦꯃꯤꯂꯤꯅ ꯏꯟꯊꯣꯛꯄꯤꯔꯛꯑꯕ ꯂꯩꯀꯥꯏꯅ ꯏꯟꯊꯣꯛꯄꯤꯔꯛꯑꯕ ꯔꯤꯄꯨꯇꯦꯁꯟ ꯂꯩꯔꯛꯇ꯭ꯔꯕ ꯃꯤꯅ ꯅꯪꯁꯦ ꯁ꯭ꯀꯦꯝꯅꯦ ꯍꯥꯏꯕꯤꯔꯛꯑꯕ ꯀꯣ ꯑꯗꯩ ꯅꯪ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦꯕ ꯕꯠ ꯌꯨ ꯖꯁ ꯍꯦꯚ ꯏꯟꯇꯔꯅꯦꯠ ꯀꯅꯦꯛꯁꯟ ꯂꯦꯞꯇꯣꯞ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯅꯨꯃꯤꯠ 30ꯅꯤ ꯈꯛꯇꯪ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯪ ꯀꯃꯥꯏꯅ ꯇꯧꯔ ꯍꯧꯒꯠꯂꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯤꯗ ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯔꯤ never be broke again ꯑꯅ ꯀꯣ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇꯪ ꯇꯥꯛꯄ ꯃꯇꯝꯗ ꯅꯪ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯀꯥꯞꯊꯣꯔꯛꯀꯅꯤ ꯅꯪꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯅꯣꯂꯦꯖꯇꯒꯤ ꯁ꯭ꯀꯤꯜꯗꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯜꯂꯝꯒꯅꯤꯕ ꯑꯩꯗꯤ ꯁꯤ ꯁ꯭ꯀꯤꯜꯁꯨ ꯇꯝꯗꯕ ꯌꯥꯔꯣꯏ ꯁꯤ ꯁ꯭ꯀꯤꯜꯁꯨ ꯇꯝꯗꯕ ꯌꯥꯔꯣꯏ ꯁ꯭ꯀꯤꯜ ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯂꯣꯏ ꯂꯩꯔꯛꯀꯅꯤ
if you want to become an internet marketer, ado aina si kai kauge ham tamda we are funnel architect. Cause they the funnel architect khangdo myam na si kai no ham tamda we are learner. Ko nang tambale position right? You are smarter. Ko any entrepreneur ma worry sanasunu, business owner ma worry sanasunu, nang na level mga henna khangkadaba. Ko in terms of digital marketing do agera ko anything ko digital marketing related laiba matamda ai chawng dum haye ai student huji ko moi complete loigizanu lorpa matungda moina mapana thola kanda mi wari sanaba matamda loinamak respect pangni because you are learning from the world class blueprint ko si aine da paksem se manate myam $1 million blueprint talakpa formula business model do noide pier ga tohlakpani ko manipur tang vision khanbi gano ko northeast ta tholo india da tholo world class mu worldwide ta mu kamaina yondo no nangi product se kamai yolakani ko ai lo doctor ke ma'am if you guys are excited type on the comment ko youtube thing you ma'am yo bi target this day yo bi target ko excited nam ta ibros ex na ex girlfriend have nothing on excited time okay ꯑꯩꯈꯣꯏꯒꯤ ꯀꯣ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝꯗ ꯌꯦꯡ ꯇꯥꯔꯁꯨ ꯊꯦꯡꯛ ꯌꯨ ꯀꯣ ꯁꯤꯂꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯈꯩ ꯀꯣ ꯌꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯂꯣꯏ ꯑꯣꯟ ꯇꯧꯕꯤꯔꯣ ꯀꯣ ꯁꯨꯅꯤꯇꯥ ꯖꯀꯤꯝ ꯅꯤꯀꯦꯁ ꯁꯨꯁꯤꯂꯥ ꯀꯣ ꯑꯗꯒꯤ ꯅꯔꯃꯝ ꯅꯟꯗꯤꯅꯤ ꯀꯣ ꯁꯌꯣꯟ ꯀꯣ ꯃꯨꯀꯦꯁ ꯀꯣꯟꯁꯝ ꯔꯨꯜ ꯅꯝꯕꯔ 1 we have to turn our video ꯀꯣ ꯃꯌꯥꯝ ꯁꯤꯁꯨ ꯁ꯭ꯇꯦꯖꯅꯦ ꯅꯣꯏ ꯀꯩꯝ ꯊꯣꯛꯂꯛꯑꯣꯏ ꯃꯄꯥꯟꯗ ꯑꯩ ꯈꯛꯇꯪꯅꯤ ꯎꯗꯣꯏꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯦꯕ ꯁꯤ ꯃꯄꯥꯟꯗ ꯀꯅꯥꯝ ꯎꯔꯣꯏ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯦ ꯍꯧꯖꯤꯛ ꯀꯣ ꯅꯤꯀꯦꯁꯁꯨ ꯊꯣꯛꯂꯛꯑꯦ ꯅꯤꯀꯦꯁ ꯅꯪꯒꯤ ꯀꯩꯅꯣꯒꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒꯗꯤ ꯎꯗ꯭ꯔꯦꯅ ꯑꯣꯀꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯁꯨ ꯊꯣꯛꯂꯛꯑꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯁꯨ ꯌꯥꯎꯏꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯁꯨ ꯂꯥꯛꯑꯦ ꯃꯨꯀꯦꯁ ꯂꯩꯔꯦ ꯀꯣ ꯃꯦꯛꯁ ꯂꯩꯔꯦ ꯑꯗꯒꯤ ꯁꯨꯅꯤꯇꯥ ꯖꯨꯁꯤꯂꯥ ꯀꯣ ꯁꯌꯣꯟ ꯑꯗꯒꯤ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜꯁꯦ ꯑꯝꯇꯪ ꯀꯣ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯂꯩꯔꯦ ꯒ꯭ꯔꯦꯛꯁꯟ ꯂꯩꯔꯦ ꯒꯤꯇꯥ ꯂꯩꯔꯦ ꯁꯟꯙ꯭ꯌꯥ ꯂꯩꯔꯦ ꯀꯣ ꯂꯣꯏꯇꯣꯡꯕ ꯂꯟꯆꯦꯟꯕ ꯂꯩꯔꯦ ꯀꯣ ꯃꯥꯏꯀꯦꯜ ꯂꯩꯔꯦ ꯃꯥꯏꯀꯦꯜ ꯂꯣꯡ ꯇꯥꯏꯝ ꯀꯣ ꯑꯗꯒꯤ ꯖꯣꯗꯥꯅꯟ ꯆꯣꯡꯊꯥꯝ ꯖꯣꯗꯥꯅꯟ ꯖꯦꯀꯤꯝ ꯀꯣ ꯖꯣꯁꯤꯂꯥ ꯀꯣ ꯂꯣꯏꯅꯃꯛ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯣ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯀꯣ ꯅꯣꯏꯅ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤꯗ ꯈꯜꯂꯝꯒꯅꯦꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤꯗꯤꯀꯣ ꯃꯌꯥꯝ ꯑꯩ ꯅꯣꯏꯅ ꯍꯌꯦꯡꯋꯥꯏ ꯒꯨꯒꯜꯗꯅꯦ ꯍꯪꯉꯣꯕ ꯁꯤ ꯆꯦꯂꯦꯟꯖꯁꯦ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯀꯣ ꯑꯗꯩ 7 days ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯃ ꯑꯩꯅ ꯃꯥꯔꯀꯦꯠꯇ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯀꯣ ꯑꯩ ꯁꯤꯗꯩ ꯊꯥꯗꯣꯛꯄꯅꯤ anything whatever you like ko sidayda nangi program da ai pamdre adu tawdre just give me a call ko 100% money back guarantee refund 30 days nangna ai numi kunthani pro kuma tamda nangna pamdre hana nang pasado dum gregson da khoi timdu dum chaw toro will refund your money sida ko ngasi bukta aina sum manipur je sum ahoba yang pamatamda ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣ ꯌꯥꯝꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝꯗꯤ ꯂꯩꯌꯦꯕ ꯂꯩꯀꯣ ꯑꯌꯥꯝꯕꯅ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯅ ꯎꯏꯌꯦꯕ ꯅꯣꯏꯁꯨ ꯑꯗꯨꯝ ꯔꯤꯁꯔꯆ ꯇꯧꯅꯦ ꯃꯅꯤꯄꯨꯔꯗ ꯀꯣ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯀꯝꯄꯅꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀ ꯎꯔꯛꯑꯕ ꯑꯩꯗꯤ ꯄꯥꯡ ꯊꯦꯡꯅꯗꯦ ꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯣ ꯗ ꯑꯥꯔꯠ ꯑꯦꯟ ꯁꯥꯏꯟꯁ ꯑꯣꯐ ꯃꯥꯔꯀꯦꯇꯤꯡ ꯑꯦꯟ ꯁꯦꯜꯁ ꯁꯤ ꯈꯪꯉꯛꯇ꯭ꯔꯒꯗꯤ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯣꯠ ꯑꯃ ꯅꯪ ꯄ꯭ꯔꯗꯛ ꯌꯥꯝ ꯐꯕ ꯑꯃ ꯂꯩꯖꯅꯣꯕ ꯀꯣ ꯁꯤꯒꯤ ꯃꯥꯔꯀꯦꯇꯤꯡ ꯑꯦꯟ ꯁꯦꯜꯁꯦ ꯌꯥꯎꯗꯕ ꯃꯇꯝꯗ ꯅꯪ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ ꯃꯥꯔꯀꯦꯠꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯀꯣ ꯅꯣꯠ ꯑꯣꯟꯂꯤ ꯗꯦꯠ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯃꯤꯅ ꯄꯥꯝꯒꯗ꯭ꯔꯥ ꯄꯥꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯃꯁꯨ ꯅꯪ ꯀꯟꯐ꯭ꯌꯨꯖꯟ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯩꯅꯤꯕ ꯄ꯭ꯔꯗꯛꯄꯨꯗꯤ ꯅꯪ ꯐꯖꯅ ꯁꯥꯈ꯭ꯔꯅꯤꯕꯀꯣ ꯋꯥꯔꯜ ꯀ꯭ꯂꯥꯁ ꯑꯣꯏꯅ ꯁꯥꯈ꯭ꯔꯣ ꯅꯍꯥꯛꯅ ꯁꯥꯔꯤꯕ ꯄ꯭ꯔꯗꯛꯁꯤꯅ ꯍꯌꯦꯡꯋꯥꯏ ꯄ꯭ꯔꯣꯐꯤꯠ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯁꯤꯒꯤ ꯑꯦꯅꯥꯂꯤꯇꯤꯛꯁ ꯔꯤꯄꯣꯔꯠꯁ ꯑꯃ ꯌꯥꯝ ꯊꯤꯅ ꯌꯦꯡꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁ ꯇꯧꯋꯤꯅ ꯄꯪꯇꯧꯗ ꯇꯧꯔꯒꯗꯤ ꯀꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯦꯅꯥꯂꯤꯇꯤꯛꯁ ꯔꯤꯄꯣꯔꯠꯁꯦ ꯌꯦꯡꯕ ꯍꯩꯇ꯭ꯔꯒꯗꯤ ꯀꯣ ꯌꯨ ꯑꯥꯔ ꯖꯁ ꯂꯥꯏꯛ ꯑꯦ ꯕꯤꯒꯤꯅꯔꯁ ꯁꯤꯗꯩꯗ ꯅꯣꯏꯅ ꯍꯌꯦꯡꯋꯥꯏ ꯈꯪꯉꯛꯄ ꯃꯇꯝꯗ ꯌꯦꯡꯉꯣꯕ ꯀꯣ ꯒꯨꯒꯜ ꯑꯦꯠꯁ ꯃꯤꯅ ꯒꯨꯒꯜ ꯑꯦꯠꯁ ꯍꯥꯏꯔꯝꯒꯅꯤꯀꯣ
Google Ads ꯍꯩꯇꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗ Google-ꯗꯅꯦ ꯑꯩꯈꯣꯏꯒꯤ ꯗꯦꯇꯥꯁꯦ ꯂꯣꯏꯅ ꯂꯩ ꯃꯌꯥꯝ Number 2 Facebook ꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯀꯃꯟ ꯄꯥꯏꯕ ꯄꯣꯠꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯣ Google Ads Facebook Ads ꯀꯣ YouTube Ads ꯀꯣ especially for Manipur Instagramsꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯃꯌꯥꯝꯁꯤꯅ ꯌꯨꯠ ꯀꯩꯁꯤꯅ ꯄꯥꯏꯕ ꯀꯣ ꯁꯤꯁꯤꯗ ꯅꯣꯏꯅ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ Instagramꯗ ꯂꯥꯛꯄꯤꯌꯨ ꯀꯣ but the difference between Instagram and YouTube ꯀꯣ there's a lots of different ꯀꯣ ꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯣꯕ YouTube ꯑꯁꯤꯅ ꯀꯩꯅꯣ Google-ꯅ ꯑꯣꯟ ꯇꯧꯕ ꯃꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯦꯕ ꯀꯣ Instagramꯁꯤꯅ ꯀꯅꯥꯅ ꯑꯣꯟ ꯇꯧꯏ Meta ꯍꯥꯏꯕ ꯀꯝꯄꯅꯤꯁꯤꯅ ꯑꯣꯟ ꯇꯧꯕꯅꯦꯕ ꯀꯣ ꯃꯥꯒꯤ different platformꯗꯨꯒꯤ different algorithm ꯂꯩꯌꯦꯕ ꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯒ ꯑꯗꯨꯅ ꯐꯥꯎꯅꯤꯗꯤ ꯌꯥꯔꯣꯏꯀꯣ ꯃꯌꯥꯝ ꯀꯣ understand the psychology of analytics reports ꯀꯣ ꯁꯤ any platformꯒꯤꯅꯤ Instagram ꯍꯥꯏꯕ ꯂꯩꯇꯦ LinkedIn ꯍꯥꯏꯕ ꯂꯩꯇꯦ YouTube ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯒꯤ ꯀꯔꯤ what else Twitter ꯀꯣ ꯑꯗꯒꯤ ꯀꯔꯤ ꯀꯩꯅꯣ खरा हारोदना नोइना खंबा Facebook लेरे Instagram लेरे Twitter लेरे LinkedIn लेरे अदे करी what else अदुदु लोइसलेद्रो का अदो कनोदगदि US तगदि Pinterest काइन लेइ को Snapchat काइन लेइ अदे TikTok पुदि बैन तोग्रे that's fine का अदुगा especially for business to business connect toge hai targadi LinkedIn paigedaba ko you can't miss out LinkedIn if you are targeting business owner ge target okay hai tardi LinkedIn is the most powerful ko social media channel in the world ko simba advanced stuff yawi ko sigi 6 days sida akoina mainly kai the focus tokno ha matamda any social media ge platform nang loi hairani advertisement kamain tokno ko si ma yaudaba yaro hujik matamda ko organic sum to loi tar nang maning sum lawan ko organic ti matam changni ba ta uju to dong ne ani ma kamain to matamda nang gi business rocket oin kapning do wait lana mina misal ka pa nang na somna kanda kano gi PDF ki nong mai do ka badro sain ching bi da somna kanda mina kada AK47 khaptar aga somna kanda nang na numi ching lei do ra ba sita am ni go do no अदु मैं बिजनेस तदी ना हातोकनर कनी सी में कॉबन उपाय लेते सी सोइद्रबने को आई नोय दम याम सेंगना हारबनी को मागी बिजनेस का नंगी बिजनेस का एट एंड ऑफ द कंपटीशन ने मयाम गी मांगदब सुम फजब मान बने बा होजिक ने दुकान का फमनै गेदो नुसिनरमगद्रो चिन्नब सुम नुसिना वाने बा माना पोत सिलक्तब दे हेरा मसीगी नुपीजे मसीगी नुपाजे ना माई पोचिदा सित्रगदी लोरेदाना हायरमोद्रो को मयाम मांगदब सुम कौनदन सुम नुसिदन सुम नोफेट तौसना वाने बा सोमददी पोत योनदबे ई गारम दुने फाइन तौरगा को अदो कंपटीशन जे मोय म्याम दगी नंग एडवांस होने चलकदब सिदैसिदा अखोइना कैदौनी competitors analysis ana si yengdब सो को business तदे नंगी अकोइबदुदा लैब मीजे कना कनानो मोय कायदगी लीड जनरेट तवी मोयना कमाइना सेल्स तवी मोय प्राइसिंग जे कैनो मोय प्रॉब्लम से कैनो मोय गी कस्टमर सैटिस्फैक्शन ओइब्रा ओइदब्रा सी खंगना थोलागदि दुम तपके दनेनो थोंग वणी दुमिन को अदुना बिजनेस तौके हाइ तारगदि नंबर 1 दा नीश क्लैरिटी एजे सी फजना सेंगदब को सी लाई लोबमनी मयामगी को आई दुम सेंगना हाइगे नोइज दुम लाई लोनी को सी मयामगी लाई लोबमनी अखोई हाना यावंबा गैजु लाई लोबम यावनी को सिदा सी सोइद्रबनी म्याम सी केम खलुनो सी नंग खतगी नते आईगी जुनी को पुंसीगी सुतौ तौरक्तबा अमा को नोमले त बिजनेस लोइ सेटअप तौ यार लोइ करोड़पति ओरद्रो नोमदा को मतम खर दुम संगदाबने सिदैसिदा नोमदा लोइनमक खंगे दुदी को अदुदी कई ओरकनी AI ओइता को AI ददी खंगदबा लैरोय नंग सब कुछ हंगिगे दम पिरानी को आईगी सात्रमसु लई को AI दे am ngawjaba को मिंगदी पलरोय हैंग नोय कोना खंगो को मादि am है he is a very smart and talented को लोगो अजे आइना कनोगी US की क्लाइंट दा मथंग लोगो सा मतमदा मंगोंदा दिल पिबिरनी बा मैम US तदी को लोगो हम सा मतमदा $297 लविगो तांग्रो around let's say around about like 23-24,000 ko let's say 25,000 hai my up and down currency matungin ko
ꯑꯗꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯁ꯭ꯀꯤꯜꯁꯦ ꯍꯩꯇꯥꯔꯒꯗꯤꯀꯣ ꯅꯪꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ 25-50ꯀꯣ ꯏꯂꯩ ꯑꯗꯨꯒ ꯅꯝꯕꯔ 2ꯗ ꯃꯅꯤꯄꯨꯔꯗ ꯀꯣ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯄꯔ ꯑꯩꯅ ꯄꯤꯔꯛꯇꯣꯏꯕ ꯕ꯭ꯂꯨ ꯄ꯭ꯔꯤꯟ ꯆꯞ ꯆꯥꯅ ꯐꯣꯂꯣ ꯇꯧ ꯅꯁꯥꯅ ꯇꯜꯂꯛꯑꯒ ꯅꯪꯅ ꯒꯤꯞ ꯑꯞ ꯑꯣꯏꯔꯒꯗꯤ ꯅꯪ ꯁꯨꯛꯇꯥꯟ ꯇꯥꯟꯕ ꯉꯝꯃꯣꯏ ꯀꯣ ꯑꯩꯅ ꯇꯧ ꯍꯥꯏꯕꯗꯣ ꯅꯪ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝꯗ within ꯀꯣ ꯑꯩ ꯏꯔ ꯑꯗꯨꯝ ꯍꯥꯏꯔꯝꯒꯦꯕ 30 days 60 days 90 days ꯃꯅꯨꯡꯗ ꯅꯪ ꯀ꯭ꯂꯥꯏꯟ ꯑꯃ ꯊꯤꯕꯗꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯤ 100% ꯑꯩꯁꯤꯗꯤ ꯑꯩ ꯄ꯭ꯔꯥꯎꯗ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯒꯦ ꯀꯣ ꯁꯤꯗꯩꯁꯤꯗ ꯅꯣꯏꯅ ꯑꯁ ꯑꯩ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯗꯣꯏꯅꯣ ꯑꯩ ꯀꯃꯥꯏꯅ ꯑꯩ ꯄ꯭ꯔꯗꯛꯁꯦ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ ꯀꯣ ꯊꯤꯖꯤꯟꯗꯕꯩꯅꯤ ꯊꯕꯛ ꯇꯧꯔꯛꯇꯕꯩꯅꯤ ꯀꯣ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯈꯠꯂꯛꯑꯕ ꯀꯣ ꯑꯩꯅ ꯄꯤꯔꯛꯄ ꯍꯣꯝꯋꯥꯔꯛ ꯃꯌꯥꯝꯗꯣ ꯉꯝꯃꯛꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ 100% ꯁ꯭ꯇ꯭ꯔꯦꯁ ꯂꯩꯈꯠꯂꯛꯑꯅꯤ ꯑꯁ ꯅꯣꯡꯃꯩ ꯁꯨꯝ ꯌꯥꯝꯖꯟꯈꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣꯅꯀꯣ ꯀꯣꯛ ꯀꯩꯅꯣꯝ ꯍꯥꯏꯗꯅꯦ ꯀꯣꯛ ꯀꯩꯅꯣꯝꯃ ꯀꯥꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯕ ꯀꯣꯛ ꯀꯩꯅꯣꯝ ꯍꯥꯏꯕꯗꯣ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯀꯩꯅꯣꯝ ꯀꯥꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯑꯩ ꯀꯥꯎꯔꯦ ꯀꯣꯛꯈꯥꯏ ꯀꯥꯕꯤ ꯅꯣꯏ ꯀꯣꯃꯦꯟꯇ ꯑꯝꯇ ꯏꯔꯛꯑꯒꯗꯤ ꯈꯪꯒꯗꯧꯅꯤ ꯅꯝꯕꯣꯕꯤ ꯀꯥꯕ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝꯒꯤ ꯇꯥꯔꯗꯤ ꯌꯥꯝ ꯈꯪꯉꯦ ꯑꯣ ꯀꯣꯛꯆꯥꯎꯕꯤ ꯀꯥꯕꯤ ꯍꯥꯏꯕ ꯌꯦꯁ ꯀꯣꯛꯆꯥꯎꯕꯤ ꯀꯥꯕꯤ ꯍꯥꯏꯕ ꯇꯧꯕꯅꯤꯀꯣ ꯃꯌꯥꯝ ꯍꯣꯝꯋꯥꯔꯛꯁꯤꯅ ꯁꯨꯝ ꯅꯟꯖꯟꯈ꯭ꯔꯕ ꯀꯣ ꯁꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇꯁꯨ ꯃꯉꯥꯏꯔꯦ ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯍꯣꯝꯋꯥꯔꯛꯁꯦ ꯁꯨꯝ ꯇꯧꯁꯜꯂꯛꯇ꯭ꯔꯕ ꯁ꯭ꯀꯨꯜ ꯀꯥꯅꯤꯡꯉꯔꯣꯏꯗꯧꯅꯤ ꯀꯣ ꯀꯩꯒꯤꯅꯣ ꯆꯩ ꯆꯥꯅꯤꯗꯣ ꯃꯥ ꯈꯪꯗꯣꯏꯅꯦꯕ ꯄꯅꯤꯁꯃꯦꯟ ꯄꯤꯅꯤꯗꯣ ꯈꯪꯗꯣꯏꯅꯦꯕ ꯁꯦꯝ ꯊꯤꯡ ꯀꯣ ꯁꯤꯗꯅ ꯀꯩꯗꯧꯅꯤ ꯍꯣꯝꯋꯥꯔꯛ ꯇꯧꯗ꯭ꯔꯒꯗꯤ ꯅꯪ ꯈꯛꯇꯅꯦ ꯃꯅꯤꯡ ꯍꯜꯍꯧꯗꯣꯏꯁꯦ ꯑꯩ ꯑꯗꯨꯝ ꯆꯠꯈꯤꯅꯤꯕ ꯀꯣ ꯑꯩꯁꯨ ꯂꯦꯞꯄ ꯌꯥꯔꯣꯏ ꯀꯣ ꯂꯦꯞꯄ ꯌꯥꯔꯣꯏꯗꯤ ꯀꯩꯅꯣ ꯑꯩꯁꯨ ꯃꯤꯁꯟ ꯑꯝꯗ ꯂꯥꯛꯄꯅꯤꯅ ꯅꯪꯁꯨ ꯃꯤꯁꯟ ꯑꯝꯗ ꯂꯥꯛꯄꯅꯤ나 ꯐꯖꯅ ꯀꯣ ꯀꯩꯅꯣꯁꯤꯗꯤ 30 days ꯑꯣꯏꯒꯦꯔꯥ 60 days ꯑꯣꯏꯒꯦꯔꯥ 90 days ꯑꯣꯏꯒꯦꯔꯥ ꯀꯣ ꯑꯩ ꯗꯨ ꯑꯣꯔ ꯗꯥꯏ ꯁꯤꯗꯤ ꯑꯩ ꯃꯅꯤꯡ ꯍꯟꯕ ꯌꯥꯔꯣꯏ ꯀꯣ ꯁꯤꯅꯅꯤ ꯑꯩ ꯄꯩꯁꯥ ꯑꯩ ꯄꯨꯟꯁꯤ ꯂꯦꯞꯇꯣꯏꯁꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛ ꯇꯥꯔꯒꯗꯤ it will change your life in ꯀꯣ 30 60 90 ꯁꯨꯃꯥꯏꯅ ꯇꯧꯕ every 30 days ꯍꯣꯏ ꯐꯔꯦ ꯃꯃꯥꯡꯒꯤ 30 days ꯑꯩ ꯐꯦꯜ ꯑꯣꯏꯔꯦ ꯍꯟꯗꯛꯀꯤ 30 days ꯂꯩꯍꯧꯔꯤꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯇꯧꯕ ꯀꯣ ꯁꯤꯁꯦ ꯑꯩꯅ ꯀꯥꯏꯗ ꯇꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ The Strangest Secret in the World by Earl Nightingale ꯀꯣ ꯁꯤ ꯑꯩ ꯁꯥꯇ꯭ꯔ ꯑꯃꯈꯛꯇꯪ ꯇꯥꯏ ꯍꯧꯖꯤꯛꯐꯥꯎꯗ ꯀꯣ ꯃꯥ ꯗꯦ ꯅꯝꯕꯔ 71 ꯁꯨꯔꯦ ꯀꯣ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯔꯨꯟ ꯀꯨꯃꯥꯔ ꯀꯧꯏ ꯑꯩ 6 days ꯂꯣꯏꯔꯀꯥꯟꯗ my friends I will reward you ꯀꯣ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯅꯪꯅ ꯀꯣ ꯁꯛꯁꯦꯁ ꯑꯁꯤꯗꯤ ꯀꯣ ꯖꯔꯅꯤꯁꯤꯗ ꯑꯗꯨꯝ ꯆꯠꯄꯗꯨꯅꯦꯕ ꯅꯨꯡꯇꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯣꯏꯅ ꯐꯣꯔꯋꯥꯔꯗ ꯑꯣꯏꯅ ꯆꯠꯂꯣ ꯃꯅꯤꯡ ꯍꯜꯂꯛꯇꯕ ꯍꯣꯏ ꯐꯦꯜ ꯑꯣꯏꯕ ꯑꯗꯨ ꯇꯧ ꯀꯤꯒꯅꯣꯕ ꯀꯣ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯂꯝꯕꯤꯗꯨꯗꯤ ꯅꯪ ꯅꯨꯡꯇꯤꯒꯤ ꯈꯣꯡ ꯊꯥꯡꯖꯟꯕꯗꯤ ꯗꯔꯀꯥꯔ ꯂꯩꯗꯅ ꯀꯣ slow and steady win the race ꯍꯥꯏꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨ ꯌꯥꯗ꯭ꯔꯦꯀꯣ ꯁ꯭ꯄꯤꯠ ꯌꯥꯎꯗ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯒꯤ ꯁꯨꯝ ꯍꯥꯏꯅꯕꯗꯣ ꯌꯥꯝ ꯍꯥꯏꯅꯗ꯭ꯔꯥ ꯇꯞꯅ ꯆꯠꯂꯨ ꯁꯨꯝ ꯇꯞꯅ ꯁꯨꯝ ꯆꯠ ꯂꯩꯔ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯍꯥꯏꯅꯗ꯭ꯔꯣ ꯔꯦꯕꯤꯠꯀ ꯇꯣꯔꯇꯣꯏꯁꯀ ꯂꯝꯖꯦꯟ ꯇꯥꯟꯅꯕꯗꯤ ꯇꯣꯔꯇꯣꯏꯁꯅ ꯀꯥꯏ ꯀꯥꯏꯅ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤꯀꯣꯗꯣ ꯑꯝꯇ ꯇꯧꯍꯜꯂꯣ ꯍꯧꯖꯤꯛ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯃꯇꯝꯁꯤꯗꯕꯨ ꯍꯧꯖꯤꯛꯄꯨ ꯌꯦꯛꯅꯈꯤ ꯃꯇꯝꯂꯕ ꯀꯣ ꯑꯗꯨꯏ ꯃꯇꯝꯗꯣ ꯃꯌꯥꯝ ꯊꯥꯏꯅꯒꯤ ꯁꯨꯝ ꯑꯍꯟꯅ ꯁꯨም ꯍꯥꯏꯕ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯤꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯣ AI ꯗꯣ ꯅꯈꯨꯠꯇ ꯂꯩꯔꯛꯑꯕꯅꯤꯅ ꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯈꯟꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯅꯤꯗ ꯁꯤꯗꯩꯗ ꯑꯩꯗꯤ ꯅꯣꯂꯦꯖ ꯌꯥꯝ ꯂꯩꯇꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯦ it doesn't matter ꯀꯣ ꯑꯩ ꯄ꯭ꯔꯣꯝ ꯂꯣꯏ ꯄꯤꯔꯛꯀꯦ ꯁꯤꯒꯤ ꯄ꯭ꯔꯣꯝꯁꯤꯅ ꯀꯩ ꯀꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯄ꯭ꯔꯣꯝ ꯏꯟꯖꯤꯅꯤꯌꯔ ꯀꯣ ꯑꯗꯨ ꯅꯣꯏꯅ AI ꯄꯥꯏꯔꯒꯁꯨ ꯄ꯭ꯔꯣꯝꯇꯣ ꯐꯖꯅ ꯏꯕ ꯍꯩꯇ꯭ꯔꯒꯗꯤ ꯀꯣ ꯑꯥꯎꯠꯀꯝꯗꯣ ꯐꯖꯅ ꯂꯥꯛꯑꯣꯏ ꯁꯤꯗ ꯐ꯭ꯔꯤ ꯑꯃ ꯂꯩ ꯄꯦꯠ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯑꯥꯏ ꯔꯤꯀꯣꯃꯦꯟ ꯀꯣ ꯄꯦꯠ ꯁꯤꯅꯧ ꯀꯣ ꯅꯪꯅ ꯑꯗꯨꯗ ꯄꯩꯁꯥ ꯂꯨꯄꯥ 1,300 ꯑꯗꯨꯗꯩ ꯍꯦꯟꯅ ꯅꯪ ꯀꯣ ꯑꯥꯎꯠꯀꯝ ꯂꯧꯕ ꯌꯥꯅꯤꯕ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯅꯣꯏꯅ AIꯗ ꯏꯟꯚꯦꯁ ꯇꯧꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯣ ꯑꯩ ꯀꯩꯝ ꯃꯥꯡꯖꯗꯦ ꯑꯩꯁꯨ ꯏꯟꯚꯦꯁ ꯇꯧꯋꯤ ꯀꯣ ꯑꯥꯏ ꯅꯣ ꯀꯣ ꯃꯤꯉꯣꯟꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯑꯣꯏꯔꯣ ꯔꯤꯁꯔꯆ ꯇꯧꯔꯛꯄ ꯑꯣꯏꯔꯣ ꯄ꯭ꯔꯗꯛ ꯀ꯭रिꯌꯦꯁꯟ ꯑꯣꯏꯔꯣ ꯅꯤꯁꯀꯤ ꯑꯣꯏꯔꯣ ꯅꯤꯁꯀꯤ ꯅꯣꯏꯅ ꯈꯟꯕ ꯇꯨꯜꯁ ꯂꯩꯌꯦꯕ ꯍꯧꯖꯤꯛ AIꯗ ꯄꯦꯠꯇꯅꯤꯀꯣ ꯑꯩꯅ AIꯒꯤ ꯑꯦꯗꯚꯥꯟꯁ ꯀꯣꯔꯁꯄꯨꯗꯤ ꯇꯥꯛꯇ꯭ꯔꯤ ꯀꯣ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗꯨꯗ 6 days ꯆꯦꯂꯦꯟꯖꯇꯨꯗ ꯑꯗꯨꯒꯤ ꯃꯇꯝꯗ ꯅꯤꯁꯁꯦ ꯀꯃꯥꯏꯅ ꯂꯩꯔꯝꯒꯦꯗ ꯅꯣꯏ ꯎꯍꯟꯒꯦꯕ ꯀꯣ ꯖꯁ 3 steps ꯈꯛꯇꯅꯦ ꯅꯪꯅ ꯄꯥꯝꯖꯔꯤ ꯄꯣꯠꯇꯣ ꯇꯛ ꯂꯥꯎ ꯍꯥꯞꯆꯤꯜꯂꯅꯤ ꯀꯣ ꯑꯗꯒꯤ ꯃꯊꯪꯗ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯍꯪꯒ꯭ꯔꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠꯂꯥ ꯀꯣ ꯁꯤ ꯄ꯭ꯔꯗꯛꯁꯦ ꯃꯥꯔꯀꯦꯠꯇ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯅ ꯂꯩꯒꯗ꯭ꯔꯥ ꯀꯣ ꯁꯔꯚꯦ ꯔꯤꯄꯣꯔꯠ ꯑꯃ ꯈꯪꯉꯛꯑꯅꯤ ꯑꯗꯨ ꯈꯪ ꯇꯥꯔꯦ ꯅꯪ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗꯣ ꯑꯣꯀꯦ ꯁꯤ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧꯕ ꯌꯥꯔꯦ ꯃꯥꯔꯀꯦꯠꯇ ꯊꯣꯛꯄ ꯌꯥꯔꯦ ꯍꯥꯟꯅ ꯍꯤꯁꯇ꯭ꯔꯤ ꯈꯔ ꯌꯦꯡꯗꯕ ꯌꯥꯔꯣꯏꯕ ꯀꯣ ꯃꯥꯔꯀꯦꯠꯅ ꯄꯥꯝꯒꯗ꯭ꯔꯥ ꯄꯥꯝꯃꯣꯏꯗ꯭ꯔꯥ ꯁꯤ ꯈꯤꯇꯪ ꯑꯦꯅꯥꯂꯤꯇꯤꯛꯁ ꯈꯤꯇꯪ ꯌꯦꯡꯗ꯭ꯔꯒꯗꯤ ꯀꯣ ꯅꯪ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯋꯥꯔꯣꯏꯗ꯭ꯔꯣ ꯈꯤꯇꯪ
ꯗꯣ you are smart person. Okay. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯣ ꯁꯤꯗꯩꯗ ꯀꯣ ꯍꯥꯟꯅ ꯌꯥꯎꯈꯤꯕ ꯀꯣ ꯑꯗꯒꯤ ꯀꯣꯟꯅ ꯌꯥꯎꯕ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯗꯨꯅ ꯂꯩꯕꯅꯤ ꯀꯣ we are family. ꯑꯗꯣ ꯁꯤꯒꯤ 6 day challenge-ꯁꯤꯗꯤ ꯃꯃꯥꯡꯒ ꯈꯔ ꯈꯦꯠꯅꯩ. ꯑꯩ ꯑꯗꯨꯝ ꯈꯦꯠꯅꯩ ꯑꯗꯨꯝ ꯍꯥꯏꯒꯦ ꯀꯩꯅꯣ ꯑꯩꯁꯨ ꯑꯅꯧ ꯑꯅꯧꯕ ꯊꯤꯖꯤꯜꯂꯦꯕ ꯀꯣ ꯃꯃꯥꯡ ꯊꯥꯗ ꯑꯩꯅ ꯇꯥꯛꯈꯤꯕ ꯁꯤꯗ ꯆꯞ ꯃꯥꯟꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯁꯤꯅ ꯑꯃꯨꯛ different version ꯑꯃꯗ ꯑꯩ ꯇꯥꯛꯀꯦ. Just simple 6 steps ꯇꯥꯛꯏꯀꯣ 6 days-ꯁꯤꯗꯤ. ꯁꯤꯗ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ 6 ꯍꯥꯏꯁꯤꯁꯦ ꯑꯩꯈꯣꯏꯅ ꯔꯨꯜ ꯑꯃ ꯂꯩ ꯑꯦꯅꯤ ꯃꯤꯉꯣꯟꯗ ꯇꯥꯛꯄ ꯃꯇꯝꯗꯅꯦ 5 steps 3 steps ꯅꯠꯇ꯭ꯔꯒ 6 steps ꯁꯤꯗ ꯇꯥꯛ ꯇꯥꯔ ꯃꯤꯁꯦ ꯕꯣꯔꯤꯡ ꯆꯨꯗꯕꯅꯦꯕ. ꯑꯩꯅ ꯍꯦꯛꯇ 20 stepꯇ ꯇꯥꯈꯠꯂꯛꯑꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯈꯠꯂꯛꯑꯅꯤ. ꯀꯣ ꯁ꯭ꯇꯦꯞ 5-6 ꯐꯥꯎꯇꯤ ꯅꯣꯏ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕ ꯉꯝꯃꯣꯏꯗ꯭ꯔꯣ? ꯁ꯭ꯇꯦꯞ ꯅꯝꯕꯔ 1ꯗ ꯀꯩꯗꯧꯅꯤ? 2ꯗ ꯀꯩꯗꯧꯅꯤ? 3ꯗ ꯀꯩꯗꯧꯅꯤ? 4ꯗ ꯀꯩꯗꯧꯅꯤ? 5ꯗ ꯀꯩꯗꯧꯅꯤ? 6ꯗ your implementation. This is where you will make money. ꯑꯗꯣ ꯅꯪꯅ ꯐꯅꯌꯥꯝ ꯑꯃ ꯊꯤꯑꯣꯔꯤ ꯂꯩꯔꯝꯁꯅꯨ ꯃꯃꯥꯡꯗꯀꯣ ꯊꯤꯑꯣꯔꯤ ꯃꯌꯥꯝꯗꯣ ꯀꯣ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯇꯝꯒꯗꯧꯅꯤ. Idea doesn't make money ꯀꯣ idea ꯈꯛꯇꯅ ꯄꯩꯁꯥ ꯇꯥꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ. Idea-ꯗꯣ ꯀꯩꯗꯧꯔ ꯇꯥꯜꯂꯛꯀꯅꯤ? ꯑꯦꯛꯁꯟ ꯑꯃ ꯂꯧꯕ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯀꯣ ꯁꯤ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦ ꯅꯪ ꯑꯥꯏꯗꯤꯌꯥ ꯐꯖꯕ ꯂꯩꯁꯅꯣꯕ ꯑꯗꯨ ꯑꯥꯏꯗꯤꯌꯥꯗꯨ ꯈꯛꯇꯪꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯒꯗ꯭ꯔꯕ you tell me. ꯀꯣ ꯑꯥꯏꯗꯤꯌꯥꯗꯣ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯣ ꯑꯗꯨꯅ ꯀꯩꯝ ꯈꯜꯂꯨꯅꯨ ꯃꯤꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯁꯦꯌꯔ ꯇꯧꯕ ꯃꯇꯝꯗꯅꯦ ꯃꯤꯅ ꯅꯪꯒꯤ ꯄꯣꯠꯇꯣ ꯍꯨꯔꯥꯜꯂꯣꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯍꯥꯏꯔꯛꯇꯣꯏꯕ ꯑꯝꯕꯥꯅꯤꯒꯤ ꯃꯣꯗꯦꯜ ꯑꯝꯇ ꯍꯨꯔꯥꯜꯂꯣꯅ ꯀꯣ ꯑꯗꯨ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛꯇ ꯅꯩꯈꯥꯏꯌꯣꯅ ꯉꯝꯒꯗ꯭ꯔꯥ? ꯑꯗꯤꯇ꯭ꯌ ꯕꯤꯔꯂꯥꯒꯤ ꯃꯣꯗꯦꯜ ꯅꯪ ꯈꯪꯉꯤꯅꯦꯕ ꯑꯝꯇ ꯍꯨꯔꯥꯜꯂꯨꯗꯅ. ꯑꯗꯣ ꯉꯁꯤꯗꯩ ꯁꯦꯜꯐꯤꯁ ꯑꯣꯏꯒꯅꯣꯕ ꯅꯪꯅ ꯈꯪꯖꯔꯤꯕ ꯑꯥꯏꯗꯤꯌꯥ ꯃꯤꯉꯣꯟꯗ ꯁꯦꯌꯔ ꯇꯧꯕ ꯃꯇꯝꯗ you will never ever gonna lose even a single penny. ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯂꯨꯄꯥ ꯑꯃ ꯆꯠꯂꯣꯏꯕ ꯃꯤꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯀꯅꯤ. ꯑꯗꯨꯅ ꯀꯣ ꯀꯣꯟꯇꯦꯟꯠꯒꯨꯝꯕ ꯁꯦꯝꯕ ꯑꯣꯏꯇꯥꯔ ꯍꯥꯏ ꯚꯦꯂꯨ ꯊꯥꯗꯔꯛꯑꯣꯕ ꯀꯣ ꯍꯣꯏ ꯌꯥꯝꯅ ꯈꯪꯗ꯭ꯔꯦꯅ ꯀꯩꯝ ꯀꯥꯏꯗꯦ ꯅꯪꯒꯤ ꯂꯦꯚꯦꯜꯗꯨꯗ ꯖꯔꯅꯤꯅꯤ ꯀꯩꯅꯣ ꯍꯦꯛ ꯍꯧꯕꯒ ꯂꯣꯏꯅꯃꯛ ꯈꯪꯉꯨꯗꯤ ꯀꯥꯏ ꯌꯥꯗꯣꯏꯅꯣ? ꯃꯤ ꯇꯝꯕꯗ ꯃꯇꯝ ꯆꯪꯉꯤꯅꯤ ꯀꯣ ꯃꯥꯁꯇꯔ ꯇꯧꯕꯗ ꯃꯇꯝ ꯆꯪꯉꯤꯅꯤ ꯀꯣ ꯊꯥ ꯑꯃꯗ ꯂꯣꯏ ꯍꯩꯒꯦ ꯑꯗꯨꯗꯤ ꯀꯣ ꯑꯗꯨꯗꯤ AI-ꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯇꯥꯔꯦꯅꯦ ꯀꯣ AI ꯑꯣꯏꯇꯥꯔꯗꯤ ꯂꯣꯏ ꯈꯪꯉꯅꯤꯀꯣ ꯍꯪꯉꯤꯒꯩ ꯑꯗꯨꯝ ꯄꯤꯔꯛꯑꯅꯤ ꯃꯥꯗꯤ everything ꯀꯣ ꯑꯊꯧꯕ ꯑꯜꯕꯥꯁ ꯀꯣ ꯑꯗꯒꯤ ꯖꯣꯁꯤꯂꯥ ꯅꯣꯏ ꯚꯤꯗꯤꯑꯣ ꯀꯩꯗꯧꯔꯒꯦ? alright ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯀꯣ ꯅꯣꯏ ꯑꯦꯅꯤ ꯑꯩ ꯃꯈꯥ ꯂꯥꯛꯇ꯭ꯔꯤꯀꯥꯟꯁꯤꯗ ꯅꯣꯏ anything ꯅꯣꯏꯅ ꯍꯪꯅꯤꯡꯕ ꯍꯥꯏꯕꯤꯔꯛꯑꯣ ꯌꯦꯡꯒꯦ. anything ꯅꯣꯏꯅ explain ꯇꯧꯅꯤꯡꯕ. Okay. Okay. ꯀꯩꯅꯣꯗꯩꯁꯨ ꯑꯗꯨꯝ ꯍꯪꯕ ꯌꯥꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯕ ꯃꯌꯥꯝꯁꯨ ꯀꯣ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯌꯥꯔꯣꯏ ꯉꯝꯃꯣꯏ ꯀꯣ ꯆꯧꯕꯤ ꯀꯣ anything ꯅꯣꯏꯅ ꯍꯪꯅꯤꯡꯕ ꯑꯗꯨꯝ ꯍꯪꯉꯣ ꯀꯣ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯆꯠꯊꯔꯛꯀꯦꯕ. ꯌꯥꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ? Okay. Okay. ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤꯁꯤꯗꯒꯤꯗꯤ ꯀꯩꯝꯇ ꯀꯣꯏꯁꯟ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯃꯈꯥ ꯆꯠꯊꯔꯒꯦꯀꯣ ꯑꯗꯨꯗꯤ ꯂꯣꯏ ꯌꯥꯔꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯕꯤꯔꯣ ꯑꯝꯇ ꯑꯣꯀꯦ ꯍꯥꯏꯇꯥꯔꯒꯗꯤ alright. Okay. ꯁꯥꯏꯌꯣꯟꯅꯦ ꯀꯣ ꯑꯗꯒꯤ ꯔꯤꯗꯝ ꯀꯣ ꯔꯤꯗꯝ ꯄꯨꯈ꯭ꯔꯝꯕꯝ Okay. ꯑꯜꯕꯥꯁ alright. ꯐꯔꯦ ꯀꯣ ꯃꯌꯥꯝ ꯑꯩ ꯁ꯭ꯀ꯭ꯔꯤꯟ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯁꯤ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯁꯤꯁꯤꯅ ꯑꯗꯣ ꯃꯃꯥꯡꯗ ꯌꯥꯎꯈ꯭ꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯂꯦꯇꯦꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯨꯊꯣꯛꯄ ꯚꯔꯖꯟ ꯑꯅꯧꯕꯅꯤ ꯍꯥꯟꯅꯒ ꯌꯥꯝ ꯈꯦꯠꯅꯩ. Okay, so 1 2 3 go. Alright. ꯃꯌꯥꯝ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯀꯣ Okay. ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯟꯂꯤ ꯀꯣ ꯀꯩ ꯌꯦꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯤꯇꯪ ꯆꯤꯡꯊꯔꯁꯤ
ꯑꯩꯅ ꯁꯤ 60 days ꯑꯅꯧꯕ versionꯁꯤꯗ 6 steps ꯇꯥꯛꯀꯦꯅ ꯍꯥꯏꯁꯦ step number 1 2 3 4 5 6 ꯀꯣ anyone ꯁꯤ guess ꯇꯧꯔ ꯑꯝꯇ ꯆꯨꯝꯕ꯭ꯔꯥ ꯀꯅꯥ ꯉꯝꯒꯦ ꯌꯦꯡꯒꯦ anyone step number 1ꯗ ꯀꯩꯗꯧꯅꯤ 2ꯗ ꯀꯩꯗꯧꯅꯤ 3ꯗ ꯀꯩꯗꯧꯅꯤ ꯀꯣꯃꯦꯟꯇ ꯑꯝꯇꯪ ꯍꯥꯏꯗꯣꯔꯛꯑꯣ ꯑꯝꯇ ꯌꯦꯡꯒꯦ ꯈꯪꯕ ꯌꯥꯎꯅꯔꯒꯗꯤ ꯁꯣꯔꯠꯇ ꯑꯗꯨꯝ ꯏꯔꯣꯅꯦ ꯌꯦꯡꯒꯦꯅꯦ ꯉꯔꯥꯡꯗꯤ ꯑꯩꯅ ꯊꯥꯗꯕ꯭ꯔꯥ ꯊꯥꯗꯕ꯭ꯔꯥ ꯁꯨꯝ ꯒꯦꯁ ꯋꯥꯠ ꯇꯧ ꯍꯥꯟꯅꯒꯤ ꯀꯥꯡꯕꯨꯗꯣ ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯣ ꯅꯤꯁ ꯀ꯭ꯂꯦꯔꯤꯇꯤ ꯈꯛꯇꯅ ꯌꯥꯔꯣꯏ ꯀꯣ ꯃꯥꯡꯕꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯑꯃ ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯗꯗꯤ ꯋꯥꯟꯁ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯦꯠ ꯇꯧꯈꯤꯕꯗꯣ ꯑꯦꯅꯤ ꯀ꯭ꯂꯥꯁ ꯑꯝꯗ ꯌꯨ ꯑꯥꯔ ꯑꯣꯜꯋꯦꯁ ꯋꯦꯜꯀꯝ ꯀꯣ ꯐ꯭ꯔꯣꯝ ꯃꯥꯏ ꯍꯥꯔꯠ ꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯀꯣ ꯁꯤꯗ ꯈꯪꯕꯤꯔꯨꯅꯣꯕ ꯑꯩꯗꯤ ꯐꯥꯔꯁ ꯕꯦꯠꯁꯅꯤ ꯑꯩꯗꯤ ꯁꯦꯀꯦꯟ ꯕꯦꯠꯁꯅꯤ ꯀꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯏꯃꯨꯡ ꯑꯃꯗ ꯂꯩꯔꯕꯅꯤꯅ ꯑꯦꯅꯤꯋꯦꯔ ꯑꯦꯅꯤ ꯇꯥꯏꯝ ꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏꯐ ꯀ꯭ꯂꯥꯁ ꯇꯧꯕ ꯃꯇꯝꯗ ꯌꯨ ꯑꯥꯔ ꯃꯣꯁ ꯋꯦꯜꯀꯝ ꯇ꯭ꯔꯥꯐꯤꯛ ꯖꯦꯅꯦꯔꯦꯁꯟ ꯀꯣ ꯑꯃꯃꯝ ꯈꯛꯇꯪ ꯏꯔꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯥꯝ ꯂꯤꯛꯄ ꯀꯥꯡꯕꯨꯁꯨ ꯌꯥꯎꯕ ꯑꯃ ꯇꯧꯔꯦ ꯈꯔ ꯌꯥꯝ ꯏꯔꯧꯗꯅ ꯑꯩꯈꯣꯏ ꯃꯥꯏꯀꯦꯜꯁꯨ ꯆꯦꯟꯈ꯭ꯔꯦ ꯇꯧꯕ ꯀꯣ ꯄ꯭ꯔꯗꯛ ꯀ꯭ꯔꯤꯌꯦꯁꯟ ꯁꯤꯁꯇꯦꯝ ꯇ꯭ꯔꯥꯐꯤꯛ ꯖꯦꯅꯦꯔꯦꯁꯟ ꯁꯦꯜꯁ ꯀꯣ ꯃꯉꯥꯡꯕꯅ ꯂꯣꯇ꯭ꯔꯤ ꯐꯥꯎꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯃꯉꯥꯡꯕ ꯐꯖꯅ ꯌꯦꯡꯉꯤ ꯃꯉꯥꯡꯕꯅ ꯂꯣꯇ꯭ꯔꯤ ꯐꯥꯎꯈ꯭ꯔꯦ ꯍꯣꯏ ꯑꯊꯧꯕꯗꯤ ꯖꯣꯙꯥ ꯀꯣ ꯑꯊꯧꯕ ꯑꯣꯀꯦ ꯁꯥꯏꯌꯣꯟꯒ ꯔꯤꯗꯝꯒꯗꯤ ꯑꯣꯀꯦ ꯃꯌꯥꯝ ꯑꯊꯧꯕꯅ ꯀꯩꯅꯣꯅ ꯃꯉꯥꯡꯕꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤꯀꯣ ꯃꯥꯡꯕ ꯀꯟꯅ ꯍꯣꯠꯅꯧ ꯀꯣ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯗꯣ ꯏꯠꯁ ꯁꯛꯁꯦꯁ ꯑꯩꯈꯣꯏꯒꯁꯨ ꯑꯗꯨꯝ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯌꯥꯅꯤ ꯅꯪꯒꯤꯗꯣ ꯑꯩꯁꯨ ꯄꯥꯝꯃꯦ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯁꯤꯗ ꯌꯦꯡꯕꯤꯔꯣꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯅꯝꯕꯔ 1ꯗ ꯀꯩ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯁ ꯀ꯭ꯂꯦꯔꯤꯇꯤꯅ ꯍꯥꯏꯁꯦ ꯀꯣ ꯗꯤꯁ ꯏꯁ ꯗ ꯃꯣꯁ ꯀꯃꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯦꯅꯤ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯁꯅꯨ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯁ꯭ꯇꯥꯔꯠ ꯑꯞ ꯑꯣꯏꯁꯅꯨ ꯀꯣ ꯑꯐꯥꯎꯕ ꯑꯦꯅꯤ ꯅꯪ ꯃꯅꯤꯄꯨꯔꯗ ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯌꯥꯗ ꯑꯣꯏꯒꯦꯔꯥ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯀꯣꯆ ꯑꯣꯏꯒꯦꯔꯥ ꯑꯃ ꯍꯦꯛꯇ ꯍꯧꯔꯛꯄꯩꯁꯦ ꯁꯤ ꯑꯩꯅ ꯂꯥꯏ ꯂꯧꯐꯝꯅꯦ ꯑꯩꯁꯦ ꯁꯤ ꯊꯥꯖꯧꯀꯣ ꯕꯠ ꯑꯩ ꯂꯨꯍꯜꯂꯣꯏ ꯀꯣ ꯑꯥꯝ ꯁꯤꯝꯄꯜ ꯒꯥꯏ ꯀꯣ ꯁꯤꯁꯤꯅ ꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯝꯃꯁꯦ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯐꯥꯎꯟꯗꯦꯁꯟ ꯑꯣꯏꯅ ꯊꯝꯃꯤꯕ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯀꯣ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯤ ꯑꯃ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗ꯭ꯔꯒꯗꯤ ꯀꯣ ꯀꯗꯥꯏ ꯆꯠꯂꯤꯅꯣꯗ ꯅꯪ ꯒ꯭ꯌꯥꯟ ꯁꯨꯛꯇ ꯇꯥꯔꯔꯣꯏ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯣ ꯗꯤꯁ ꯏꯁ ꯗ ꯚꯦꯔꯤ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯊꯤꯡ ꯕꯤꯐꯣꯔ ꯌꯨ ꯁꯦꯜ ꯌꯣꯔ ꯄ꯭ꯔꯗꯛ ꯅꯤꯁ ꯀ꯭ꯂꯦꯔꯤꯇꯤꯅ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯩ ꯌꯥꯎꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯌꯦꯡꯉꯨꯀꯣ ꯃꯃꯥꯡꯒ ꯌꯥꯝ ꯊꯤ ꯈꯦꯠꯅꯔꯅꯤ ꯁꯤꯒꯗꯤ ꯁꯤꯗ ꯌꯦꯡꯉꯨ ꯏꯟꯇꯔꯗꯤ ꯐꯣꯀꯁ ꯀꯣ ꯁꯤꯗ ꯌꯦꯡꯉꯨ ꯁꯤꯗ ꯅꯤꯁ ꯀ꯭ꯂꯦꯔꯤꯇꯤꯗ ꯑꯩꯅ ꯄꯣꯏꯟꯠ 13 ꯂꯩꯌꯦꯕ ꯃꯌꯥꯝ ꯍꯥꯟꯅ ꯃꯃꯥꯡꯗ ꯈꯔ ꯈꯦꯠꯅꯗ꯭ꯔꯣ ꯈꯦꯠꯅꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯑꯣ ꯈꯦꯠꯅꯩꯀꯣ ꯁꯤꯗꯤ ꯈꯔ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯅꯧꯕ ꯑꯣꯏꯔꯦ ꯏꯁꯜꯍꯧꯕꯗ ꯑꯗꯨꯝ ꯀꯥꯟꯅꯅꯤ ꯀꯣ ꯃꯥꯡꯖꯕ ꯀꯩꯝ ꯂꯩꯔꯣꯏ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯕꯦꯅꯤ ꯁꯨꯃꯥꯏꯅ ꯇꯧꯈꯠꯂꯛꯏꯁꯤꯅꯤ ꯑꯣꯁꯝ ꯑꯣꯀꯦ ꯇꯣꯃꯤꯁꯅꯥꯁꯨ ꯆꯦꯟꯈ꯭ꯔꯕꯣ ꯑꯜꯕꯥꯁ ꯃꯉꯥꯡ ꯑꯊꯧꯕ ꯑꯣꯀꯦ ꯅꯣꯏ ꯌꯦꯡꯉ ꯑꯩꯁꯨ ꯕꯤꯠ ꯌꯥꯎꯋꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯑꯣꯐ ꯇꯧꯁꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯥꯔꯕꯣ 1 2 3 ꯃꯌꯥꯝ ꯍꯧꯔꯁꯦꯁꯦ ꯂꯥꯛꯑꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯁꯥꯏꯌꯣꯟ ꯖꯦꯀꯤꯝ ꯕꯔꯁꯥꯝ ꯍꯣꯏ ꯃꯦꯛꯁ ꯍꯣꯏ ꯀꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯣꯐꯀ ꯇꯧꯔꯛꯄꯁꯦ ꯀꯣ ꯁꯨꯃꯥꯏꯅ ꯎꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯁꯤꯗ ꯌꯦꯡꯉꯣꯕ ꯅꯝꯕꯔ 1ꯗ ꯅꯤꯁ ꯀ꯭ꯂꯦꯔꯤꯇꯤꯅ ꯍꯥꯏꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏ ꯇꯥꯛꯂꯛꯀꯅꯤ ꯀꯣ ꯅꯝꯕꯔ 1ꯗ ꯌꯦꯡꯉꯣꯕ ꯃꯥꯔꯀꯦꯠ ꯔꯤꯁꯔꯆ ꯍꯥꯏꯁꯦ ꯀꯣ ꯑꯩꯅ ꯁꯤ ꯃꯥꯔꯀꯦꯠꯁꯦ ꯔꯤꯁꯔꯆ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯄ꯭ꯔꯗꯛꯇ ꯌꯦꯡꯉꯣ ꯃꯥꯔꯀꯦꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅꯦ ꯐꯔꯛ ꯑꯗꯨꯝ ꯇꯥꯗ꯭ꯔꯣꯕꯅꯤꯀꯣ ꯏꯠꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯀꯣ ꯃꯥꯔꯀꯦꯠꯇ ꯔꯤꯁꯔꯆ ꯇꯧꯗꯅ ꯅꯪ ꯑꯍꯣꯕꯗꯣ ꯈꯪꯗꯅ ꯀꯃꯥꯏꯅ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯊꯥꯗꯔꯛꯇꯣꯏꯁꯤꯕꯣ ꯍꯥꯟꯅ ꯃꯤꯅ ꯑꯣꯜꯔꯦꯗꯤ ꯇꯧꯅ ꯂꯩꯔꯝꯕ ꯄꯣꯠꯇꯣ ꯌꯣꯟꯕꯗꯣ ꯃꯤꯅ ꯋꯥꯕ ꯄꯣꯠꯇꯣ ꯅꯪꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂ ꯑꯃꯨꯛ ꯃꯀꯣꯛꯇꯩ ꯍꯧꯕꯗꯨꯗꯤ ꯕꯨꯗꯨ ꯐꯥꯏꯟ ꯊꯤꯔꯅꯤꯀꯣ ꯁꯥꯎꯒꯅꯨ ꯀꯣ ꯕꯨꯗꯨ ꯐꯥꯏꯟꯅꯤ ꯊꯤꯗꯣꯏꯁꯦ
Budu finance na lay na ai ju kai hai no de actual meaning di khang de ko budu finance adum hai na dro ko aduna hokpa matam da market research se to hudraga di ko ma'am amka mu hai ge budu finance yani ko number 2 hungry market ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯒꯗꯕ ꯀꯣ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯕ꯭ꯔꯣꯛ ꯆꯠꯂꯛꯄ ꯃꯇꯝꯗ ꯁꯤꯃꯗꯤ ꯁꯤꯗ ꯑꯩ ꯊꯥꯗꯗ ꯌꯥꯔꯣꯏ ꯁꯤꯃꯗꯤ ꯁꯤꯗ ꯌꯣꯟꯗꯕ ꯌꯥꯔꯣꯏ ꯑꯗꯨ ꯈꯪꯒꯗꯕ ꯀꯣ ꯑꯩ ꯂꯝꯕꯤ ꯂꯣꯏ ꯄꯤꯔꯝꯒꯅꯤ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯕ꯭ꯔꯣꯛ ꯆꯠꯄ ꯃꯇꯝꯗ ꯀꯣ ꯈꯨꯗꯛꯇꯨꯗ ꯅꯪ ꯁꯤ ꯃꯌꯥꯝꯁꯦ ꯅꯪ ꯁꯥꯕ ꯉꯝꯃꯣꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯣ ꯁꯣꯝꯗ ꯕ꯭ꯔꯣꯛ ꯆꯠꯂꯛꯀꯅꯤ ꯂꯩꯀꯥꯏꯅ ꯈꯔ ꯉꯥꯡꯖꯜꯂꯛꯀꯅꯤ ꯑꯗꯩ ꯐꯦꯃꯤꯂꯤꯅ ꯈꯔ ꯉꯥꯡꯖꯜꯂꯛꯀꯅꯤ ꯅꯪ ꯅꯨꯄꯤꯅ ꯈꯔ ꯉꯥꯡꯖꯜꯂꯛꯀꯅꯤ ꯅꯨꯄꯥꯅ ꯈꯔ ꯉꯥꯡꯖꯜꯂꯛꯀꯅꯤ ꯀꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯤꯀꯥꯟ ꯅꯪ ꯁꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅ 30 days ꯂꯣꯏꯔ ꯃꯇꯨꯡꯗ ꯀꯣ ꯁꯤꯒꯤ ꯇꯣꯉꯥꯟꯕ ꯂꯤꯁ ꯑꯃ ꯂꯩ ꯑꯗꯨꯗ ꯄꯨꯂꯞ ꯍꯥꯞꯄꯛꯈꯤꯅꯤꯕ ꯀꯣ ꯅꯪꯒꯤ ꯀ꯭ꯂꯥꯏꯟ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯤꯁꯇ ꯊꯝꯃꯝꯃꯗꯧꯅꯦ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯀꯣ ꯏꯟꯇꯔꯅꯦꯠ ꯈꯛꯇꯪꯗꯤ ꯑꯦꯛꯁꯦꯁ ꯇꯧꯗ ꯌꯥꯔꯔꯣꯏ ꯆꯦꯗ ꯏꯕꯗꯤ ꯇꯣꯛꯑꯣꯀꯣ ꯉꯁꯤꯗꯒꯤ ꯀꯣ ꯕꯣꯏꯗ ꯌꯥꯝ ꯏꯗꯥꯏꯅꯦ ꯀꯁꯇꯃꯔꯒꯤ ꯃꯃꯤꯡ ꯑꯗꯨ ꯇꯣꯛꯑꯣꯀꯣ ꯉꯁꯤꯗꯒꯤ ꯑꯗꯨꯃ ꯌꯥꯔꯔꯣꯏ ꯀꯣ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯂꯣꯏ ꯆꯠꯈꯤꯅꯤ ꯉꯁꯤꯗꯒꯤ ꯑꯗꯨꯝꯕ ꯊꯝꯕ ꯌꯥꯗꯦ ꯑꯗꯩ ꯅꯝꯕꯔ 3ꯗ ꯀꯩꯅꯣ ꯌꯨꯅꯤꯛ ꯄꯣꯖꯤꯁꯅꯤꯡ ꯍꯥꯏꯁꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯦꯅꯤ ꯀꯣ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯖꯅꯨ ꯌꯨꯅꯤꯛ ꯑꯣꯏꯅ ꯑꯩ ꯊꯣꯛꯂꯛꯀꯅꯤꯕ ꯀꯣ ꯑꯥꯏ ꯑꯦꯝ ꯑꯦ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯔ ꯍꯥꯏꯗꯤ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯏꯀꯣ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ ꯈꯤꯇꯪ ꯌꯨꯅꯤꯛ ꯑꯣꯏꯅ ꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯀꯣ ꯑꯩꯗꯤ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯀꯔꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯑꯗꯤ ꯌꯥꯔꯣꯏꯀꯣ ꯀꯩ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯀꯔꯅꯣꯅ ꯍꯪꯉꯛꯑꯅꯤꯕ ꯑꯗꯩ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯪꯅ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯤꯗꯣ ꯀꯅꯥꯗ ꯇꯥꯔꯒꯦꯠ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯂꯩ ꯅꯍꯥ ꯃꯌꯥꯝꯗꯔ ꯀꯣ ꯃꯤꯗꯜ ꯑꯦꯖꯇꯔ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯈꯛꯇꯪꯒꯤꯔ ꯅꯨꯄꯥ ꯈꯛꯇꯪꯒꯤꯔ ꯑꯗꯒꯤ ꯑꯍꯜ ꯂꯃꯟꯒꯤꯔ ꯀꯅꯥꯒꯤꯅꯣꯕ ꯈꯤꯇꯪ ꯀꯨꯞꯁꯜꯂꯛꯑꯣꯕ ꯗꯤꯁ ꯏꯁ ꯋꯦꯌꯔ ꯌꯨ ꯋꯤꯜ ꯃꯦꯛ ꯗ ꯃꯅꯤ ꯁꯤꯗꯅꯤꯀꯣ ꯌꯨꯅꯤꯛ ꯄꯣꯖꯤꯁꯟ ꯍꯥꯏꯁꯦ ꯀꯣ ꯍꯥꯏꯕꯗꯕꯨꯗꯤ ꯂꯥꯏ ꯃꯥꯟꯕ ꯋꯥꯅꯤꯀꯣ ꯑꯩ ꯁꯝꯁꯤꯗ ꯊꯤꯔꯀꯥꯟꯗ ꯆꯞ ꯌꯨꯡꯕꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯀꯣꯛꯇꯤ ꯈꯔ ꯊꯥꯗꯗ ꯌꯥꯔꯔꯣꯏ ꯀꯣ ꯁꯤꯗ ꯑꯗꯨꯝ ꯉꯥꯎꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯅꯔꯝꯗꯣꯏꯅꯤ ꯑꯍꯥꯟꯕꯗꯗꯤ ꯑꯗꯣ ꯀꯩꯝ ꯈꯜꯂꯨꯅꯨ ꯀꯣ ꯖꯔꯅꯤꯅꯤ ꯑꯗꯩ ꯅꯝꯕꯔ 4ꯗ ꯀꯩꯅꯣ ꯅ꯭ꯌꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯏꯟ ꯗ ꯃꯥꯔꯀꯦꯠ ꯀꯣ ꯁꯤꯗꯅꯦꯕ ꯃꯥꯔꯀꯦꯠꯇ ꯀꯔꯤ ꯑꯍꯣꯕ ꯀꯃꯥꯏꯅ ꯊꯥꯗꯔꯛꯀꯅꯤ ꯑꯅꯧꯕ ꯀꯃꯥꯏꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯄꯤꯅꯤ ꯀꯣ ꯃꯤꯁꯦ ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯄꯥꯝꯅꯦꯕ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨꯗꯤꯀꯣ ꯖꯁ ꯂꯥꯏꯛ ꯑꯦꯚ꯭ꯔꯤꯋꯟ ꯑꯦꯜꯁ ꯃꯥꯔꯀꯦꯠꯇ ꯑꯅꯧꯕ ꯄꯤꯁ ꯑꯃ ꯑꯅꯧꯕ ꯄ꯭ꯔꯗꯛ ꯑꯃ ꯑꯅꯧꯕ ꯏꯅꯣꯚꯦꯇꯤꯞ ꯑꯥꯏꯗꯤꯌꯥꯁ ꯑꯃ ꯄꯤꯔꯛꯄ ꯃꯇꯝꯗ ꯃꯤꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯀꯅꯤ ꯀꯣ ꯃꯤꯅ ꯇꯧꯅꯔꯝꯃꯦꯅ ꯇꯧꯕꯗꯨꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯈꯔ ꯋꯥꯔꯅꯤꯀꯣ ꯅꯪꯒꯤ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯀꯤꯡ ꯑꯃ ꯂꯩꯔꯝꯒꯅꯤ ꯀ꯭ꯋꯤꯟ ꯑꯃ ꯂꯩꯔꯝꯒꯅꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯐꯣꯔ ꯁ꯭योꯔ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯝꯗ ꯅꯪꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯅꯪ ꯍꯧꯖꯤꯛ ꯆꯪꯖꯗꯣꯏꯅ ꯇꯧꯔꯤꯗꯣ ꯑꯗꯨꯗ ꯑꯣꯜꯔꯦꯗꯤ ꯃꯥꯔꯀꯦꯠꯇ ꯅꯤꯡꯊꯧ ꯑꯃ ꯁꯣꯏꯅ ꯂꯩꯔꯝꯒꯅꯤꯕ ꯅꯪꯅ ꯍꯧꯖꯤꯛ ꯆꯪꯗꯣꯏꯁꯦ ꯀꯥꯏꯗꯅꯣ ꯀꯣ ꯁꯃꯨꯗ꯭ꯔꯗ ꯏꯒꯤ ꯁꯃꯨꯗ꯭ꯔꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯀꯣ ꯅꯪꯅ ꯁꯦꯝꯖꯕ ꯅꯪꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯩ ꯍꯧꯁꯦꯕ ꯅꯪꯒꯤ ꯏ ꯇꯩꯗ꯭ꯔꯤꯕ ꯏꯁꯤꯡꯗꯣ ꯀꯣ ꯃꯥꯔꯀꯦꯠꯇ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏ ꯃꯌꯥꯝ ꯏ ꯇꯩꯕ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯍꯥꯠꯇꯣꯛꯅꯗꯣꯏꯅꯦ ꯑꯩ ꯁꯥꯏ ꯍꯥꯏꯕꯗꯣ ꯕꯤꯖꯤꯅꯦꯁꯇꯗꯤ ꯍꯥꯠꯇꯣꯛꯅꯕꯤꯅꯤꯀꯣ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯕꯠ 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 ꯌꯥꯟꯊꯠꯅꯅꯤꯕ ꯑꯗꯨꯅ ꯀꯩꯗꯧꯔꯛꯀꯅꯤ ꯈꯤꯇꯪ ꯃꯣꯏꯗꯒꯤꯅꯦ ꯑꯣꯟꯊꯣꯛꯑꯒꯅꯦ ꯌꯨꯅꯤꯛ ꯑꯣꯏꯅ ꯅꯪꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯍꯧ ꯇꯥꯔꯒꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯑꯦꯅꯤ ꯇꯥꯏꯝ ꯌꯣꯟꯕ ꯌꯥꯗ꯭ꯔꯣ ꯀꯣ ꯀꯁꯇꯃꯔ ꯑꯍꯥꯟꯕꯗꯗꯤ ꯂꯩꯔꯣꯏ ꯁꯦꯀꯦꯟ ꯇꯥꯏꯝ ꯊꯔꯠ ꯇꯥꯏꯝ ꯐꯣꯔꯠ ꯇꯥꯏꯝ ꯔꯤꯂꯦꯁꯟꯁꯤꯞ ꯁꯦꯝꯃ ꯌꯣꯟꯗꯣꯏꯅꯦꯕ ꯀꯣ that is what I'm telling you community building is the future of selling the future of marketing is your tribe ꯅꯪꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯁꯦꯝꯗ꯭ꯔꯒꯗꯤꯀꯣ ꯃꯌꯥꯝ ꯌꯣꯟꯕ ꯋꯥꯔꯅꯤ ꯍꯧꯖꯤꯛꯇꯤ ꯅꯝꯕꯔ 5 personal branding ꯅꯪꯒꯤ ꯕ꯭ꯔꯦꯟ ꯑꯃ ꯁꯦꯝꯃꯝꯃꯅꯤꯕ ꯃꯥꯔꯀꯦꯠꯇ 30 days ꯑꯩ ꯑꯗꯨꯝ ꯁꯦꯝꯕꯤꯒꯦ it's easy ꯀꯣ ꯄ꯭ꯔꯣꯐꯥꯏꯜ ꯑꯗꯩ ꯀꯣꯟꯇꯦꯟ ꯅꯨꯡꯇꯦꯟ ꯀꯔꯤ ꯀꯔꯥ ꯐꯖꯅ ꯊꯥꯔꯛꯑꯅꯤ ꯐꯣꯇꯣꯒ ꯁꯤꯒꯅꯦꯆꯔ ꯁꯣꯠꯇ ꯐꯖꯅ ꯀꯣ ꯑꯦꯅꯤ ꯄ꯭ꯂꯦꯠꯐꯣर्ꯝ ꯂꯤꯡꯛꯗꯤꯟꯗ ꯑꯣꯏꯒꯦꯔꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯅꯤ ꯆꯦꯅꯦꯜ ꯍꯥꯏꯁꯅꯣꯕ ꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣই ꯌꯥꯎꯗꯣꯏꯅꯦꯕ ꯀꯣ ꯅꯝꯕꯔ 6ꯇ ꯀꯩꯅꯣ ꯅꯪꯒꯤ ꯃꯤꯁꯟ ꯀꯣ if you are doing a business if you don't have a mission don't do the business ꯀꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯖꯁ ꯄꯩꯁꯥꯒꯤ ꯈꯛꯇꯅꯤ ꯍꯣꯏ ꯄꯩꯁꯥꯁꯨ ꯃꯔꯨ ꯑꯣꯏ ꯅꯪ ꯏꯝꯄꯦꯛ ꯑꯃꯗꯤ ꯅꯪ ꯄꯥꯝꯗ꯭ꯔꯕ ꯅꯪꯅ ꯇꯧꯖꯔꯝꯃꯤꯕ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯅ ꯃꯅꯤꯄꯨꯔꯁꯤꯗ ꯃꯅꯤꯄꯨꯔ ꯇꯣꯛꯈ꯭ꯔꯣ ꯅꯣꯔꯠ ꯏꯁ ꯇꯣꯛꯈ꯭ꯔꯣ ꯏꯟꯗꯤꯌꯥ ꯇꯣꯛꯈ꯭ꯔꯣ ꯅꯪꯒꯤ ꯐꯨꯠ ꯄ꯭ꯔꯤꯟ ꯑꯃꯗꯤ ꯊꯝꯅꯤꯡꯗ꯭ꯔꯣ ꯅꯪꯗꯣ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯃꯦ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥ ꯀꯣ ꯑꯗꯒꯤ ꯅꯪꯅ ꯃꯤꯉꯣꯟꯗ ꯄꯤꯔꯝꯃꯤꯕ ꯃꯦꯁꯦꯖ ꯀꯣ ꯅꯪꯒꯤ ꯃꯤꯁꯟ ꯁ꯭ꯇꯦꯠꯃꯦꯟ ꯀꯣ I'm on mission to help 100,000 youth ꯀꯣ to teach the modern new way of education
by developing their skill set by using my 5 pillars of success 하거든. 그 아이 mission statement에 nang business tawgen thola ido kai gino ba ai gino ido ko sanang ge ko paisa kitang tala nang family nuai ge habra ko contribution je kai tong dino ba society da ko business tawgen thola ga di sum ba nang any company ge ngo ba ko apollo hospital ga jong hek sang ba ga magi kano mission statement noi uni ba Caesar hospital yengo classic hotel yengo company ne kitang phajabagaydi ko moi mission lerangmani goal lerangmani yam clear on lerangmani adu nangju horko matamda aina business tawjise kayino society da ju ai footprint nam thamge ko aina sigaraga ju ai ichana kaina karana ko si tawja hosunu na smaina thola agadi my friends you'll be awesome in the next couple of years 10 years haro hayngwai mina respect to the phatro ko adigi number 7 da no designation haje ko business store nangi designation lai jagadi yaro ko aidi kanoni morayoli habdi yaro go ja aidi morayoli chokri yoli aidi radio yoli di yaro go designation je phasana semakada ba nangje kana no je clean no en da ba number 8 da kaino survey ko si jina kaino survey jina hujung matam da di am lai thain ni kharlur mi ko internet ki matam ni na survey ja lai kai to we are ko nang kem chatraso nang laptop mamang de phammaga na ko Facebook da advertising campaign am lai birthday campaign kai lai ko yam pick pa macha ma adum to thok ulpa chani khan invest to thok ga mina pamra pamda dum yeng ai yam laina ko ade number 9 da kaino profile optimization this is very very important ko nang na hengwai kari gumam da post ko matam da halakpa matam da si nu pa gi profile jan ta chang yeng chi ne na si yeng kani ko mina adu ne na 7 days to gira amado gira nangi profile ama pasana clean no na semu wai do ko adu I prefer on LinkedIn ko LinkedIn da photo sana habu nang karano sana you ko adi nangi education nangi experience ko nangi colleagues later endorse to bio hayu recommend to bio hayu ko adu maina loino number 10 ko AI hacks ko to create your needs sina ina prompt pirakani kamain tawra nangi needs tidok tino na number 11 got tools to find your needs in 20 seconds hindi pa mane kami ko YouTube ko jam ta yeng bidre ne ko dan bir jula okay reaction nang YouTube to yaragadi adum pai bi gero hey kan okay live ji am le ne excited siam yeng ine robust ko som da jam yeng thank you guys ko for YouTube ki family ko dan the robust ko makila topam som da le re Archimedes se kuire udava ko bring it on hajela is nice awesome guys uri isu uri okay ko ma'am aduga second number 12 the no most demand niche in the world like manipur to krogo nangna business talk ko matam jiga chuna jana da niche kan daga di amung lai honi ko ma'am ko matam ji kitang chana ba mu khan bam da ka tai ade number 13 de ko proven business model ko business tawni en eta nangi brain eta lai adu di yaro ko already proof tawgiba pot ama ko adu follow tawba nang ne ta anuba new will ama invent tawdu ji matam ne yaro ko fail oi ge dane ko nang ne pasha yam paisa daragadi that's fine ado pasha ko kitang war gadi ko hana adu gi lambi do chatkiba mi im da follow tawbiyo ko mana pai ba blueprint do exact to mana rupa kya tali do khangalo Ma'am, Sigi Betsida, we earn more than 3 lakhs. Figure in Jina. Manipur is yum the sum pum humness mine tala di nang pom draw. Adugi exact blueprint by Piga. Aduna just Manipur gi katani go. Adigi amuk aduday tolaga amuk kamaina mainland India da kamain torkani. World in a kamain torkani aduzo Peter Kigame. Anywhere that's up on the Yanava. Then number 14 there
your own niche clarity blueprint adai nang kedawni nangi blueprint nam paijara ani yo nasana ko ko sila je YouTube to na yenge ne sila khangin bam ko sila je president ni ko me batch number 4 gen sila ko okay sina niche clarity ni ko me sima ai kan toroge li focus toroge ko full talk sila ge adai number 2 da mu yengo ko number 2 da product creation product se kamaina create torok to no have a formula lay you ko nang na da semning ye na mina pa sila sema di yaro go me you'll be broke ko huzdi AI matam ni ko advance when a kan matam da kitang deep research tor kan da sarak se product sa tiyo ko number 1 da ko world class product kamaina design tor kani ko manipur dum yon bi ai na sida number 2 da ko easy to design course curriculum nangi course da kamaina tor curriculum kamaina habakani kamaina shamakani ko aduna chingba me ama sida ai explain tor kini ko ni number 3 da ko offer ko nahan ina have the offer stake ki class yam thi chawna lei ko sima padana takthar kini miyoy bna lei do je offer da ni ko nangi product da di lei roi si padana sawa hi bam darkar ta ba ko si ge special class lei offer stake order bam lei मैम order bam kana kana tare momentum ta abiro tinge ko order bam kana kana khange tinge YouTube kangu ko order bam khanga ga di ko yes na dumi biro tare sir ko adu kaino di khangbra order bam mai je मैम khangbra order bam je anyone okay pare मैम khangla ju game kai di keno ahan mani ko anuba offer do oidoi natro no offer na tongali ko order bam na tongali haido zero मैम kano da YouTube chida haido lore na ko okay taro ko offer stake ajina kai no am tam nangna mingonda pot ama yon matam da site ta hapai मैम do let's say complementary product मैम do bonus 1 2 3 4 adu मैम na lo in offer ne ko order bam mai jina kai no am tam da saigin nangi product nangna yonjai ba product do adu ju da mateng oiba khwaidagi kana ba samna example am pia ke ngasi restaurant da changa se ba restaurant chang matam da kano char se ba momo char se ba da nang coffee ju thang ra thang thang da thang yong mani go adugumba coffee do sir momo da char de complimentary da coffee nga hapak ke han oh yeah hapchalo ani adagi pakhang na sabi ga chamina da de go nai gar ni dum de chicken chowro du chowro da chowro u wa i ya loi puthorani go adagidi kai shake puthake bra du puthake mana mina mana macha macha injelakpodo ko chana na ai nang no je kanu kari gumba khoi gi chicken chow gumba yam cha da ising korang kani dan ising ju it's a part of order ba man mana adi ising korang oidra chow chow da big tan jasalaga dum lei do restaurant da ising aroi bi korang ga lei roi ko aduna restaurant ma pu hoina ke do we ising bottle ga do dozen loksala thamida ado siumba jide especially ko khoi manipur da kya khangamoy khoi franchisee model yam sinai ko khoi KFC da changa kanda KFC da khoi gi sauces kam hapok podo ko ada ina pizza ga changa kanda khoi gi magi kari french fry ga hapok ba ada gi kari I don't know ko khangde ko khoi pakhang ni sabina ni am khangam mani ai zuma jang phutu di chadre ko lai ibne dum noi kano da Domino's pizza da changa pizza khak chabane Pepsi ni thakdro usilina oi thangani da thatrane namami yam sangboda pizza daga pizza ga chai pizza kan charaga hi law lai brava der moida
이싱가 ꯊꯛꯇ꯭ꯔꯣ ꯄꯦꯞꯁꯤꯒ ꯊꯛꯑꯝꯒꯅꯤ ꯀꯣ ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯃꯆꯥꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯑꯃ ꯑꯣꯏꯅ ꯌꯣꯟꯕ ꯌꯥꯏꯑꯕ ꯌꯥꯝ ꯂꯥꯏꯅ ꯑꯗꯣ ꯄ꯭ꯔꯗꯛ ꯑꯃ ꯌꯣꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯑꯃꯇꯪ ꯌꯣꯜꯂꯣꯏ ꯑꯍꯨꯝ ꯃꯔꯤ ꯌꯣꯜꯂꯛꯀꯅꯤꯕ ꯑꯗꯣ ꯃꯌꯥꯝ ꯈꯤꯇꯪꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯀꯣ ꯗꯦꯠꯁ ꯐꯥꯏꯟ ꯔꯦꯀꯣꯔꯗꯇ ꯑꯗꯨꯝ ꯂꯩꯖꯍꯧꯔꯁꯅꯨ ꯀꯣ ꯁꯤ ꯇꯥꯔꯤꯕ ꯃꯤꯗꯨꯁꯨ ꯑꯗꯨꯝ ꯅꯣꯂꯦꯖ ꯐꯪꯖꯔꯁꯅꯨ ꯅꯝꯕꯔ 5 ꯄ꯭ꯔꯗꯛ ꯗꯤꯖꯥꯏꯅꯤꯡ ꯇꯨꯜꯁ ꯍꯥꯏꯁꯦ ꯅꯪ ꯄ꯭ꯔꯗꯛꯁꯦ ꯗꯤꯖꯥꯏꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯨꯜꯁ ꯈꯔ ꯂꯩꯌꯦꯕ ꯅꯪꯅ ꯈꯤꯇꯪ ꯈꯟꯖꯕ ꯅꯠꯇꯕ AIꯒꯤꯅ ꯑꯦꯗꯚꯥꯟꯁ ꯇꯨꯜ ꯂꯩ ꯄ꯭ꯔꯗꯛꯁꯦ ꯍꯦꯟꯅ ꯐꯖꯍꯟꯒꯦ ꯀꯃꯥꯏꯅ ꯇꯧꯍꯟꯗꯣꯏꯅꯣ ꯀꯣ ꯁꯤꯗꯩ ꯇꯨꯜꯁ ꯈꯔ ꯂꯩ ꯀꯣ ꯁꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯅꯝꯕꯔ 6ꯇ ꯀꯩꯅꯣ ꯀꯣꯄꯤ ꯔꯥꯏꯇꯤꯡ ꯇꯨꯜꯁ ꯄ꯭ꯔꯗꯛꯁꯦ ꯏꯔ ꯃꯇꯨꯡꯗ ꯀꯣ ꯅꯪ ꯏꯗꯕ ꯌꯥꯔꯣꯏꯕ ꯋꯥꯔꯗ ꯈꯔ ꯀꯣ ꯑꯗꯨ ꯋꯥꯔꯗꯇꯣ ꯀꯃꯥꯏꯅꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯇꯨꯜꯁ ꯂꯩ ꯀꯣ ꯅꯝꯕꯔ 7 ꯀꯣ ꯀꯦꯟꯚꯥꯒꯤ ꯇꯤꯞꯁ ꯈꯔ ꯄꯤꯔꯛꯀꯅꯤ ChatGPT ꯀꯣ ꯄ꯭ꯔꯤ ꯀꯣ ChatGPT ꯀꯣ ꯔꯦꯗꯤꯃꯦड ꯄ꯭ꯔꯣꯝ ꯀꯣ ꯅꯤꯁꯀꯤ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯗꯛꯀꯤ ꯑꯣꯏꯒꯦꯔꯥ ꯀꯣ ꯌꯨ ꯅꯦꯝ ꯏꯠ ꯀꯣ ꯑꯩ ꯄꯤꯅꯤ ꯔꯦꯗꯤꯃꯦड ꯄ꯭ꯔꯣꯝ 9ꯗ ꯀꯩꯅꯣ 3 types of product in any industry ꯑꯗꯣ ꯅꯣꯏꯗꯤ ꯀꯩꯗꯧꯅꯤ ꯄ꯭ꯔꯗꯛ ꯑꯃ ꯁꯥꯔ ꯂꯣꯏꯒꯅꯣꯕ ꯑꯣꯜꯋꯦꯁ ꯑꯩꯈꯣꯏꯗꯤ 3 types of product ꯁꯥꯔꯛꯀꯅꯤꯕ ꯑꯩ ꯃꯅꯨꯡꯗ ꯍꯥꯏꯒꯦ ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯀꯣ ꯑꯗꯒꯤ ꯅꯝꯕꯔ 10ꯗ secrets on how to create product in an easy way ꯍꯥꯏꯁꯦ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯄ꯭ꯔꯗꯛ ꯁꯥꯗꯣꯏꯅꯣ ꯍꯥꯏꯁꯦ ꯁꯤꯁꯤꯅ ꯁꯤ ꯄ꯭ꯔꯗꯛ ꯀ꯭रिꯌꯦꯁꯟꯗ ꯇꯥꯛꯀꯅꯤꯀꯣ ꯂꯣꯏꯅꯃꯛ ꯁꯤ ꯂꯥꯛꯑꯦ ꯀꯣ ꯑꯗꯒꯤ ꯅꯝꯕꯔ 3ꯗ ꯑꯃꯨꯛ ꯂꯥꯛꯑꯁꯦ ꯃꯌꯥꯝ ꯁꯤ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀ꯭ꯂꯥꯁꯁꯤꯕꯣ ꯑꯣꯀꯦ ꯁꯟꯁꯥꯏꯟ ꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯥꯡꯕꯨ ꯀꯣ ꯑꯗꯒꯤ ꯑꯣꯀꯦ ꯀꯃꯥꯟ ꯑꯣꯜꯔꯥꯏꯠ ꯑꯣꯀꯦ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯛꯇꯔꯣ ꯃꯤ ꯑꯅꯤ ꯈꯛꯇꯔꯣ ꯆꯟꯗ꯭ꯔꯀꯨꯃꯥꯔꯅꯦ ꯔꯟꯖꯅꯤꯅꯦ ꯖꯣꯁꯤꯂꯥꯅꯦ ꯑꯗꯒꯤ ꯅꯣꯔꯦꯝꯕꯝ ꯅꯟꯗꯅꯤꯅꯦ ꯃꯌꯥꯝ ꯍꯌꯦꯡꯗꯩꯗꯤ ꯍꯧꯔꯅꯤꯀꯣ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯃꯨꯀꯦꯁ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯔꯕꯤꯟ ꯂꯥꯛꯑꯦ ꯙꯟꯕꯤꯔ ꯂꯥꯛꯑꯦ ꯑꯗꯩ ꯆꯤꯇ꯭ꯔꯖꯤꯠ ꯊꯣꯛꯆꯣꯝ ꯂꯥꯛꯑꯦ ꯀꯣ ꯑꯗꯒꯤ ꯁꯨꯅꯤꯇꯥ ꯃꯉꯥꯡꯕ ꯇꯣꯝꯕꯤꯁꯅꯥ ꯕꯨꯁꯂꯤꯅꯥ ꯀꯣ ꯑꯣꯀꯦ ꯂꯟꯆꯦꯟꯕꯁꯨ ꯏꯈ꯭ꯔꯕꯣ ꯑꯣꯀꯦ ꯐꯔꯦ ꯀꯣ ꯃꯦꯗꯥꯝ ꯒꯤꯇꯥ ꯚꯤꯗꯤꯑꯣ ꯁꯨꯝ ꯃꯨꯠꯊꯠꯅꯔꯁꯦ ꯍꯥꯏꯔꯣ ꯃꯥꯏꯀꯦꯜ ꯃꯦꯗꯥꯝ ꯕꯦꯅꯤ ꯀꯣ ꯚꯤꯗꯤꯑꯣ ꯃꯨꯠꯊꯠꯄꯤ ꯁꯥꯟꯅꯔꯁꯦ ꯍꯥꯏꯔꯣ ꯑꯊꯧꯕ ꯏꯀꯨꯂꯣꯞꯄꯤ ꯁꯥꯟꯅꯔꯛꯆꯅꯤꯀꯣ ꯑꯩꯁꯨ ꯑꯣꯀꯦ ꯅꯍꯥꯟꯈꯩ ꯉꯥꯏꯖꯔꯤꯅꯦ ꯁꯥꯔ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯕꯣꯝ ꯄꯣꯈꯥꯏꯔꯛꯇ꯭ꯔꯣꯕꯅꯤꯀꯣ ꯅꯨꯃꯤꯠꯁꯤꯅ ꯕꯥꯡ ꯂꯥꯎ ꯄꯣꯈꯥꯏꯔꯛꯇꯣꯏꯅꯦ ꯍꯧꯖꯤꯛ ꯑꯗꯣ ꯍꯌꯦꯡꯗꯩ ꯔꯦꯗꯤ ꯂꯩꯔꯣ ꯀꯣ ꯊꯥ ꯑꯅꯤꯃꯨꯛꯇꯤ ꯀꯩꯝ ꯇꯧꯔꯨꯔꯅꯨ ꯀ꯭ꯂꯤꯟꯗ ꯂꯩꯔꯣ ꯐꯖꯅ ꯅꯦꯠꯋꯔꯛ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯀꯣ ꯑꯣꯀꯦ ꯑꯣꯜꯔꯥꯏꯠ ꯀꯣ ꯑꯩꯈꯣꯏ ꯑꯜꯕꯥꯁꯨ ꯂꯥꯛꯑꯦ ꯀꯣ ꯑꯊꯧꯕꯗꯣ ꯑꯝꯇ ꯌꯦꯡꯖꯅꯤꯡꯕꯅꯤꯗ ꯀꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯥꯡꯕꯨꯈꯩꯁꯤꯗꯤ ꯔꯨꯄꯆꯟꯗ꯭ꯔ ꯀꯣ ꯔꯨꯄꯆꯟꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯣꯀꯦ ꯌꯨꯇ꯭ꯌꯨꯕ ꯀꯥꯡꯕꯨꯗ ꯌꯦꯡꯉꯒꯗꯤ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯔꯗꯤ ꯀꯣꯃꯦꯟꯇ ꯅꯨꯡꯉꯥꯏꯅ ꯍꯥꯏꯖꯜꯂꯛꯎꯗꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯤꯗ ꯑꯣꯏꯅ ꯑꯣꯁꯝ ꯑꯣꯀꯦ ꯅꯝꯕꯔ 3 ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯀꯣ ꯅꯝꯕر 3ꯗ ꯌꯦꯡꯉꯣꯕ ꯁꯤꯁꯇꯦꯝ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯣ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯅꯪꯅ ꯑꯣꯟꯂꯥꯏꯟꯗ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯨ ꯔꯤꯀ꯭ꯋꯥꯌꯔ ꯁꯤꯁꯇꯦꯝ ꯀꯣ ꯁꯤꯗꯩꯗ ꯃꯤ ꯈꯔ ꯑꯃꯅ ꯄꯥꯏꯁꯤꯜꯂꯝꯒꯅꯤꯕ ꯂꯦꯞꯇꯣꯞ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯀꯥꯏꯅꯀꯣ ꯋꯥꯔꯤꯒꯤ ꯋꯥꯅꯤꯀꯣ ꯑꯗꯨꯝꯕ ꯙꯞꯇ ꯊꯥꯖꯔꯨꯅꯨ ꯗꯦ ꯑꯥꯔ ꯐ꯭ꯔꯣꯗ ꯀꯣ ꯄ꯭ꯔꯣꯄꯔ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯨ ꯔꯤꯀ꯭ꯋꯥꯌꯔ ꯂꯦꯞꯇꯣꯞ ꯑꯝ ꯇꯦꯂꯤꯡ ꯌꯨ ꯀꯣ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯅꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯗꯤꯇꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯐꯣꯟꯗꯤ ꯁꯨꯝ ꯄꯦꯜꯂꯛꯑꯣꯏꯕ ꯀꯣ ꯂꯦꯞꯇꯣꯞ ꯗꯔꯀꯥꯔ ꯇꯥꯏ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯑꯩꯅ ꯇꯥꯛꯂꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯗꯣ ꯂꯦꯞꯇꯣꯞ ꯏꯠꯁ ꯅꯤꯗꯦꯠ 100% ꯅꯤꯗꯦꯠ ꯀꯣ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯀꯣ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯅꯨꯃꯤꯠ 30ꯅꯤꯕꯨꯗꯤ ꯇꯧꯔꯣ ꯌꯥꯔꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯝꯗꯥꯏꯗ ꯀꯣ 30 ꯗꯦꯖ ꯂꯣꯏꯔ ꯃꯇꯨꯡꯗ ꯅꯪꯅ ꯄꯩꯁꯥ ꯇꯥꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯣ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯪ ꯂꯦꯞꯇꯣꯞ ꯁꯣꯏꯗꯅ ꯄꯥꯝꯃꯛꯀꯅꯤꯕ ꯀꯣ ꯊꯥ ꯑꯃꯗꯤ ꯅꯃꯥꯟꯅꯕꯗꯤ ꯋꯥꯏꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯃꯌꯥꯝ ꯉꯝꯃꯣꯏꯗ꯭ꯔꯣ ꯑꯦꯅꯤ ꯑꯥꯎꯠ ꯇꯧꯔꯒ ꯀꯣ ꯂꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯆꯦꯜꯂꯛꯏ ꯑꯗꯨ ꯑꯝꯇ ꯅꯤꯡꯁꯤꯡꯉꯣ ꯂꯦꯞꯇꯣꯞ ꯑꯃ ꯄꯥꯏꯗꯕꯗꯤ ꯌꯥꯔꯔꯣꯏ ꯀꯣ ꯂꯦꯞꯇꯣꯞ ꯄꯥꯏꯗꯅ ꯁꯨꯝ ꯐꯣꯟꯗ ꯍꯦꯔꯣ ꯁꯥꯕꯗꯤ ꯁꯤꯗ ꯌꯥꯔꯣꯏꯀꯣ ꯑꯩ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯝꯒꯦ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤꯅꯗꯤ ꯈꯔ ꯍꯥꯏꯗ ꯐꯣꯟꯗꯩ ꯑꯗꯨꯝ ꯌꯥꯏꯗ ꯐꯣꯟꯗꯩ ꯑꯗꯨꯝ ꯌꯥꯏ ꯋꯥꯔꯤꯒꯤ ꯋꯥꯅꯤꯀꯣ ꯃꯌꯥꯝ ꯀꯣ ꯂꯦꯞꯇꯣꯞ ꯑꯃꯗꯤ ꯏꯠꯁ ꯅꯤꯗꯦꯠ
ꯌꯥꯝꯅ well prepared ꯇꯧꯔꯒ ꯊꯕꯛ ꯇꯧꯔꯛꯀꯗꯧꯅꯤꯅ ꯀꯣ ꯁꯤꯗꯩꯕꯨꯗꯤ ꯇꯧꯕ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯄꯦꯜꯂꯣꯏ ꯍꯥꯏꯕ ꯅꯪꯅ ꯑꯗꯨꯝ ꯇꯧꯒꯦꯕꯨꯗꯤ ꯇꯧꯔꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯁꯨꯄꯦꯟ ꯄꯦꯜꯂꯔꯣꯏ ꯀꯣ ꯑꯗꯣ ꯐꯣꯟ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯨꯕꯨ ꯂꯦꯞꯇꯣꯞ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯥꯟꯅꯩ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯋꯥꯅꯤ ꯁꯟꯗ꯭ꯌꯥ ꯎꯄꯥꯏ ꯂꯩꯇꯦ ꯀꯣ ꯗꯨ ꯑꯣꯔ ꯗꯥꯏ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯂꯩꯌꯣ ꯅꯪꯒꯤ ꯏꯟꯚꯦꯁꯃꯦꯟꯅꯦ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯖꯕꯗꯨꯗ ꯀꯣ ꯅꯪꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯔꯤꯈꯥ ꯊꯥꯕ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯅꯪꯒꯤ ꯄꯦꯟꯗꯤ ꯗꯔꯀꯥꯔ ꯂꯩꯗꯅ ꯑꯗꯨ ꯄꯦꯟꯗꯣ ꯌꯥꯎꯗꯕꯤꯗ ꯅꯪ ꯁꯨꯝ ꯍꯥꯏꯒꯦ ꯍꯥꯏꯔꯛꯑꯕ ꯁꯨꯃꯥꯏꯅ ꯄꯔꯤꯈꯥꯗ ꯌꯥꯔꯣꯏꯀꯣ ꯑꯦꯅꯤ ꯌꯥꯎ ꯇꯧꯔꯒꯅꯦ ꯅꯃꯥꯟꯅꯕꯤꯗꯩ ꯋꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯈꯪꯅ ꯆꯥꯟꯅꯕꯗꯩ ꯚꯥꯏ ꯅꯨꯃꯤꯠ 30ꯅꯤꯗꯗꯤ ꯋꯥꯏꯒꯦꯅ ꯍꯥꯏꯌꯣꯕ ꯑꯩ ꯅꯨꯃꯤꯠ 30ꯅꯤꯗ ꯑꯩꯅ ꯇꯧ ꯍꯥꯏꯕꯗꯨꯗꯪ ꯇꯧꯕꯤꯌꯣꯕ 60 days ꯅꯪ ꯄꯩꯁꯥ ꯇꯥꯟꯅꯕ ꯀꯣ ꯐꯣꯟꯗꯁꯨ ꯌꯥꯏ ꯑꯗꯣ ꯐꯣꯟꯗ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯀꯅꯤ ꯑꯩꯅ ꯇꯥꯛꯂꯛꯇꯣꯔꯤꯁꯤꯒ ꯐꯣꯟꯗ ꯇꯧꯔꯛꯇꯣꯏꯁꯤꯒ ꯑꯗꯨꯏ ꯈꯛꯇꯅꯤ ꯑꯣꯀꯦ ꯁꯤꯁꯇꯦꯝꯗ ꯑꯃꯨꯛ ꯌꯦꯡꯉꯣꯕ ꯀꯩ ꯗꯔꯀꯥꯔ ꯑꯁ ꯌꯥꯝꯃꯦ ꯁꯤꯁꯇꯦꯝ ꯃꯌꯥꯝꯁꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯣ ꯌꯥꯝꯗ꯭ꯔꯣ ꯃꯌꯥꯝ ꯄꯥꯈꯠꯄꯁꯨ ꯌꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ ꯑꯣꯀꯦ ꯔꯨꯄꯆꯟꯗ꯭ꯔ ꯍꯣꯏ ꯅꯨꯡꯉꯥꯏ ꯀꯣ ꯑꯗꯒꯤ ꯃꯨꯀꯦꯁ ꯍꯣꯏ ꯁꯤꯂꯥ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯀꯣ ꯕꯤ ꯑꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯣ ꯅꯨꯡꯉꯥꯏ ꯀꯣ ꯔꯪꯒꯤꯂꯥ ꯃꯉꯥꯡ ꯍꯣꯏ ꯔꯨꯄꯆꯟꯗ꯭ꯔ ꯍꯣꯏ ꯑꯣꯀꯦ ꯑꯣꯜꯔꯥꯏꯠ ꯀꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯅ ꯁꯤꯗ ꯁꯤꯁꯇꯦꯝꯁꯦ ꯑꯍꯥꯟꯕꯗ ꯐ꯭ꯔꯤꯗ ꯂꯣꯏ ꯄꯤꯅꯤ ꯐ꯭ꯔꯤꯗꯁꯨ ꯂꯩ ꯄꯦꯗꯇꯁꯨ ꯂꯩ ꯑꯗꯣ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯌꯨ ꯔꯤꯀ꯭ꯋꯥꯔ ꯁꯤꯁꯇꯦꯝ ꯏꯟ ꯗꯤꯁ ꯇꯨꯗꯦꯁ 21st century ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯀꯩꯅꯣꯝꯇꯪ ꯍꯪꯖꯒꯦ ꯀꯣ ꯐꯦꯁꯕꯨꯛ ꯄꯥꯏꯗꯕ ꯌꯥꯎꯔꯒꯗꯤ ꯑꯝꯇ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯌꯦꯡꯖꯒꯦ ꯌꯨꯇ꯭ꯌꯨꯕꯇ ꯐꯦꯁꯕꯨꯛ ꯄꯥꯏꯗꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒ ꯄꯥꯏꯗꯕ ꯑꯗꯒꯤ ꯂꯤꯡꯗꯤꯟ ꯄꯥꯏꯗꯕꯁꯨ ꯑꯝꯇ ꯌꯦꯡꯖꯒꯦ ꯈꯨꯊꯥꯡꯂꯣ ꯌꯦꯁ ꯀꯣ ꯑꯃꯗꯤ ꯌꯥꯎꯔꯝꯃꯦ ꯀꯣ ꯁ꯭ꯇꯣꯟ ꯑꯦꯖꯇ ꯑꯝꯇ ꯂꯥꯛꯄꯤꯔꯣ ꯀꯣ ꯍꯧꯖꯤꯛ ꯃꯣꯗꯔꯟ ꯑꯦꯖꯇ ꯑꯃꯨꯛ ꯂꯥꯛꯑꯁꯦꯕ ꯀꯣ ꯑꯗꯨꯅ ꯑꯦꯁ ꯑꯦ ꯑꯣꯅꯔ ꯀꯣ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯒꯨꯒꯜꯗ ꯊꯤꯔꯛꯄ ꯃꯇꯝꯗ ꯅꯝꯕꯔ 1 ꯍꯥꯟꯅ ꯆꯣꯡꯊꯣꯛꯅꯕꯅꯤꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯁꯔꯆ ꯏꯟꯖꯤꯟ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯤꯡꯗꯤꯟꯁꯤꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯐꯦꯁꯕꯨꯛꯅ ꯍꯥꯟꯅ ꯊꯣꯛꯂꯛꯑꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯅ ꯍꯥꯟꯅ ꯊꯣꯛꯂꯛꯑꯣꯏ ꯌꯨꯇ꯭ꯌꯨꯕꯅ ꯍꯥꯟꯅ ꯊꯣꯛꯂꯛꯑꯣꯏ ꯂꯤꯡꯗꯤꯟꯅ ꯍꯥꯟꯅ ꯊꯣꯛꯂꯛꯀꯅꯤ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯆꯥ ꯂꯥꯎ ꯅꯪ ꯃꯤꯡ ꯅꯝꯃꯛꯄ ꯃꯇꯝꯗ ꯂꯤꯡꯗꯤꯟꯅ ꯍꯥꯟꯅ ꯊꯣꯛꯂꯛꯇꯣꯏꯅꯤ ꯑꯗꯣ 21st centuryꯗꯗꯤ ꯂꯤꯡꯗꯤꯟ ꯄꯥꯏꯁꯤꯀꯣ ꯃꯌꯥꯝ ꯑꯣꯀꯦ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯂꯤꯡꯗꯤꯟ ꯄꯥꯏꯗꯕ ꯀꯥꯡꯕꯨꯁꯨ ꯂꯤꯡꯗꯤꯟ ꯄꯥꯏꯔꯣ ꯀꯣ alright awesome ꯀꯣ ꯑꯗꯒꯤ ꯁꯤꯗ ꯌꯦꯡꯉꯣ ꯁꯤ ꯌꯥꯝ ꯁꯥꯡ ꯃꯥꯟꯕ ꯅꯝꯕꯔ 1ꯗ ꯌꯦꯡꯉꯣꯀꯣ always need system ꯈꯛꯇꯅꯦꯕ ꯀꯣ ꯅꯣꯏ ꯉꯁꯥꯏ ꯇꯨꯜꯁ ꯍꯥꯏꯗ꯭ꯔꯥ ꯅꯝꯕꯔ 2ꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯁꯦꯜꯁ ꯐꯅꯦꯜ ꯁꯤ ꯗꯔꯀꯥꯔ ꯂꯩꯀꯣ ꯁꯤ ꯌꯥꯝ ꯊꯤ ꯗꯔꯀꯥꯔ ꯂꯩ ꯍꯩꯇꯕꯁꯨ ꯌꯥꯔꯣꯏ ꯁꯤ ꯅꯪꯒꯤ ꯀꯩꯅꯣ ꯄꯩꯁꯥ ꯄ꯭ꯔꯤꯟ ꯇꯧꯐꯝꯅꯤ ꯁꯤꯁꯦ ꯀꯣ ꯁꯤ ꯍꯩꯒꯗꯕ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃꯗ ꯅꯪ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯅꯤꯁꯦ ꯌꯨ ꯅꯦꯝ ꯏꯠ ꯀꯣ ꯋꯦꯕꯁꯥꯏꯠ ꯁꯥꯕꯗꯣ ꯁꯤꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯀꯂꯦꯛ ꯇꯧꯐꯝꯗꯣ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯅꯝꯕꯔ 3ꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯂꯦꯟꯗꯤꯡ ꯄꯦꯖ ꯁꯤꯅ ꯀꯩꯅꯣ ꯀꯁꯇꯃꯔꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯐꯝꯅꯦꯕ ꯁꯤ ꯂꯦꯟꯗꯤꯡ ꯄꯦꯖꯁꯦ ꯀꯣ ꯁꯤ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯃꯤ ꯀꯁꯇꯃꯔꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯕꯩꯁꯨ ꯂꯩꯔꯨꯔꯅꯨ ꯁꯦꯜꯁ ꯇꯧꯅꯕꯩꯁꯨ ꯂꯩꯔꯅꯨ ꯀꯩꯅꯣ ꯅꯪ ꯇꯧꯗꯣꯏꯁꯤꯕꯣ ꯅꯝꯕꯔ 4ꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯋꯦꯕꯁꯥꯏꯠ ꯑꯃ ꯂꯩꯇꯕ ꯌꯥꯔꯣꯏ ꯀꯣ ꯅꯝꯕꯔ 5ꯗ ꯀꯩꯅꯣ ꯑꯣꯇꯣꯃꯦꯁꯟ ꯗ ꯋꯥꯔꯜ ꯅꯤꯗꯁ ꯑꯦꯟ ꯑꯣꯇꯣꯃꯦꯁꯟ ꯅꯝꯕꯔ 6ꯗ ꯀꯩꯅꯣ ꯏꯃꯦꯜ SMS WhatsApp ꯀꯣꯜ ꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧ ꯇꯥꯔꯒꯗꯤ ꯁꯤ ꯑꯍꯨꯝꯁꯦ ꯂꯣꯏ ꯂꯩꯒꯗꯕ ꯏꯃꯦꯜ ꯊꯥꯕ ꯍꯩꯒꯗꯕ SMS ꯊꯥꯕ ꯀꯣ ꯁꯤꯕꯨꯗꯤ ꯑꯗꯨꯝ ꯊꯥꯏꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗ ꯍꯩꯔꯝꯃꯅꯤꯀꯣ ꯏꯌꯥꯔꯁꯦꯜꯒꯤ ꯃꯇꯝꯗꯣ ꯀꯣ SMS ꯊꯥꯅꯖꯦ ꯉꯁꯤꯗꯤ ꯂꯨꯄꯥ 50 ꯂꯨꯄꯥ 8,000ꯒꯤꯗꯣ ꯑꯝꯇ ꯍꯥꯞꯆꯤꯜꯂꯛꯑꯣ ꯀꯥꯏꯅꯀꯣ ꯇꯧꯅꯔꯛꯇ꯭ꯔꯣ ꯑꯩꯁꯨ ꯇꯧꯔꯛꯏꯀꯣ ꯃꯦꯁꯦꯁꯇꯣ ꯑꯗꯩ WhatsApp ꯍꯧꯖꯤꯛ ꯌꯥꯝ ꯐꯔꯦ ꯀꯣ WhatsApp ꯇꯧꯕꯤꯔꯣ ꯑꯗꯒꯤ ꯀꯣꯜ ꯇꯧꯕꯤꯔꯣ ꯁꯤ ꯃꯔꯤꯁꯤꯗꯤ ꯂꯣꯏ ꯂꯩꯔꯝꯃꯅꯤꯅ ꯑꯁꯥ ꯇꯧꯏ ꯂꯩꯁꯨ ꯂꯩꯔꯝꯃꯅꯤ ꯀꯣ ꯁꯤ ꯂꯣꯏꯅꯃꯛ ꯐ꯭ꯔꯤꯗ ꯂꯣꯏ ꯄꯤꯒꯦ ꯁꯤꯁꯨ ꯐ꯭ꯔꯤꯗ ꯄꯤꯒꯦ ꯁꯤꯁꯨ ꯐ꯭ꯔꯤꯗ ꯄꯤꯒꯦ ꯀꯣ ꯁꯤꯁꯨ ꯌꯥꯅꯤ ꯑꯃꯇꯪ ꯌꯥꯅꯤ ꯀꯣ ꯑꯗꯣ ꯅꯪꯅ ꯗꯣꯃꯦꯟ ꯑꯃꯗꯤ ꯅꯪ ꯂꯩꯇꯕ ꯌꯥꯔꯣꯏ ꯅꯝꯕꯔ 7ꯗ ꯀꯝꯃꯨꯅꯤꯇꯤ ꯁꯦꯠꯑꯞ ꯁꯤ ꯀꯃꯥꯏꯅ ꯀꯝꯃꯨꯅꯤꯇꯤ ꯁꯦꯠꯑꯞ ꯇꯧꯗꯣꯏꯅꯣ ꯁꯤ ꯑꯃꯁꯨ ꯄꯤꯒꯦꯕ ꯀꯣ ꯅꯝꯕꯔ 8ꯗ ꯀꯣ ꯁ꯭ꯀꯨꯜ ꯑꯣꯔ ꯅ꯭ꯌू आइलैंड सेटअप
ꯅꯪꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯅꯪꯒꯤ ꯑꯦꯀꯥꯗꯃꯤ ꯑꯃ ꯀꯃꯥꯏꯅ ꯁꯥꯔꯛꯇꯣꯏꯅꯣ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯛꯇꯣꯏꯅꯤꯀꯣ ꯁꯤ ꯃꯅꯨꯡꯁꯤꯗ ꯑꯗꯩ ꯅꯝꯕꯔ 9ꯗ ꯀꯩꯅꯣ ꯇ꯭ꯔꯦꯀꯤꯡ ꯀꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯇ꯭ꯔꯦꯀꯤꯡ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯦꯅꯤ ꯃꯤꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃꯗ ꯀꯣ ꯃꯥꯒꯤꯁꯦ ꯇ꯭ꯔꯦꯛ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯁꯤ ꯈꯪꯗꯕ ꯌꯥꯔꯣꯏꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯇꯥ ꯄꯤꯛꯆꯦꯜ ꯀꯥꯏꯅ ꯍꯥꯏ ꯀꯣ ꯀ꯭ꯔꯣꯝ ꯑꯦꯛꯁꯇꯦꯟꯁꯟꯗ ꯁꯤꯁꯦ ꯀꯥꯡꯕꯨꯗꯤ ꯈꯪꯉꯝꯒꯅꯤ ꯃꯦꯇꯥ ꯄꯤꯛꯆꯦꯜ ꯍꯦꯜꯄꯔꯗꯣ ꯈꯪꯉꯤꯗꯅ ꯃꯌꯥꯝ ꯑꯗꯨ ꯂꯣꯏ ꯏꯟꯁꯇꯣꯜ ꯇꯧꯁꯟ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯋꯦꯕꯁꯥꯏꯠꯁꯦ ꯇ꯭ꯔꯦꯛ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯅꯪ ꯈꯪꯉꯛꯑꯅꯤ ꯅꯝꯕꯔ 10ꯗ ꯀꯣ ꯑꯦꯅꯥꯂꯤꯇꯤꯛꯁ ꯔꯤꯄꯣꯔꯠ ꯗꯤꯁ ꯏꯁ ꯚꯦꯔꯤ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯀꯣ ꯁꯤꯅ ꯀꯩꯅꯣ ꯅꯪꯒꯤ ꯔꯤꯇꯔꯟ ꯑꯣꯐ ꯏꯟꯚꯦꯁꯃꯦꯟꯁꯦ ꯁꯤꯗꯩ ꯈꯪꯉꯛꯇꯣꯏꯅꯤꯀꯣ ROI ꯍꯥꯏꯅ ꯍꯥꯏꯁꯦ ꯁꯤꯒꯨꯝꯕꯁꯤꯗꯤ ꯃꯌꯥꯝ ꯎꯔꯔꯣꯏ ꯀꯣ ꯍꯌꯦꯡꯋꯥꯏ ꯅꯣꯏꯅ ꯔꯤꯄꯣꯔꯠ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯀꯣ ꯍꯌꯦꯡꯋꯥꯏ ꯀꯦꯝꯄꯦꯟꯒ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯔꯀꯥꯟꯗ ꯁꯤ ꯇꯥꯛꯀꯦꯕ ꯅꯪꯅ ꯏꯟꯚꯦꯁ ꯇꯧꯖꯔꯤꯕ ꯄꯩꯁꯥꯗꯣ ꯑꯗꯨ ꯀꯥꯟꯅꯔꯤꯔꯥ ꯀꯥꯟꯅꯗ꯭ꯔꯤꯔꯥ ꯑꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯒꯗꯤ ꯐꯔꯛ ꯇꯥꯏꯀꯣ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯔꯤꯄꯣꯔꯠ ꯌꯦꯡꯕ ꯍꯩꯕ ꯑꯃ ꯌꯥꯝ ꯊꯤ ꯃꯊꯧ ꯇꯥꯏ ꯑꯩꯅ ꯂꯨꯄꯥ 100 ꯏꯟꯚꯦꯁ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ ꯀꯌꯥ ꯍꯜꯂꯛꯇꯣꯏꯅꯣ ꯀꯣ ꯂꯨꯄꯥ 100 ꯏꯟꯚꯦꯁ ꯇꯧꯕ ꯃꯇꯝꯗ ꯀꯣ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯃꯥꯡꯉꯗꯣꯏꯔꯅꯦꯍꯦ 이거 ꯑꯁ ꯑꯩ ꯍꯟꯗꯛꯇꯤ ꯄꯥꯈꯠꯂꯤꯗ ꯀꯥꯏꯅ ꯂꯩꯗꯅ ꯑꯗꯨꯝꯕ ꯈꯪꯉꯛꯅꯕꯅꯤꯀꯣ ꯅꯝꯕꯔ 11ꯗ ꯌꯦꯡꯉꯣ ꯔꯤꯇꯥꯔꯒꯦꯠ ꯁꯤꯃ ꯕꯤꯒꯤꯅꯔꯁꯅ ꯁꯨꯡꯍꯩ ꯍꯩꯔꯔꯣꯏ ꯀꯣ ꯃꯤ ꯑꯃ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯇꯥꯟꯅꯔꯛꯇꯣꯏꯅꯤꯀꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯣꯏꯅꯦ ꯅꯪ ꯄꯣꯠꯁꯦ ꯂꯩꯗ꯭ꯔꯤꯕꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯜ ꯁꯤꯖꯤꯟꯅꯩ ꯀꯣ ꯅꯝꯕꯔ 12ꯗ ꯀꯩꯅꯣ A/B ꯁ꯭ꯄ꯭ꯂꯤꯠ ꯇꯦꯁꯇꯤꯡ ꯍꯥꯏꯁꯦ ꯁꯤ ꯕꯤꯒꯤꯅꯔꯁꯀꯤ ꯄ꯭ꯔꯗꯛ ꯑꯝꯇ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯗꯤꯁ ꯏꯁ ꯑꯦꯗꯚꯥꯟꯁ 13ꯗ ꯌꯦꯡꯉꯣ ꯇꯨꯜꯁ ꯐꯣꯔ ꯐ꯭ꯔꯤ ꯌꯨꯅꯤꯠ ꯐꯣꯔ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁ ꯁꯤꯃ ꯑꯩꯅ ꯄꯤꯔꯅꯤ ꯀꯣ ꯈꯔ ꯑꯃ ꯀꯣ ꯑꯗꯩ ꯏꯕꯨꯛ ꯀꯃꯥꯏꯅ ꯀ꯭रिꯌꯦꯠ ꯇꯧꯒꯅꯤ 60 ꯁꯦꯀꯦꯟꯗ ꯋꯤꯠ ꯗꯤꯖꯥꯏꯟ ꯑꯗꯣ ꯐ꯭ꯔꯤꯗ ꯄꯤꯅꯤ ꯑꯩꯅ ꯇꯨꯜꯁ ꯑꯃꯁꯨ ꯄꯤꯅꯤ ꯀꯣ ꯏꯕꯨꯛ ꯀꯃꯥꯏꯅ ꯁꯥꯔꯛꯇꯣꯏꯅꯣ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯌꯦꯕ ꯀꯣ ꯑꯗꯣ ꯅꯣꯏꯅ ꯂꯩꯔꯨꯔꯒꯗꯤ ꯄꯩꯁꯥ ꯇꯤꯡꯅꯤ ꯀꯣ ꯁꯤ ꯐ꯭ꯔꯤꯗ ꯄꯤꯒꯦ 15 ꯕꯨꯛ ꯀꯣꯚꯔ ꯁꯤ ꯀꯃꯥꯏꯅ ꯁꯤꯁꯨ ꯐ꯭ꯔꯤꯗ ꯂꯩꯀꯣ ꯕꯨꯛ ꯀꯣꯚꯔ ꯀꯃꯥꯏꯅ ꯗꯤꯖꯥꯏꯟ ꯇꯧꯔꯛꯀꯅꯤ ꯄ꯭ꯔꯗꯛꯀꯤ ꯀꯣꯚꯔ ꯀꯃꯥꯏꯅ ꯗꯤꯖꯥꯏꯟ ꯇꯧꯔꯛꯀꯅꯤ ꯁꯤ ꯑꯃ ꯂꯩꯔꯦ 16ꯗ ꯀꯩꯅꯣ ꯂꯣꯒो ꯗꯤꯖꯥꯏꯟ ꯀꯣ ꯂꯣꯒो ꯗꯤꯖꯥꯏꯟ ꯀꯥꯏꯗꯩ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯍꯩꯕ ꯑꯃꯁꯨ ꯂꯩ ꯀꯣ ꯌꯥꯝ ꯃꯩ ꯇꯥꯕ ꯑꯃꯁꯨ ꯂꯩ ꯀꯣ ꯋꯥꯟ ꯑꯣꯐ ꯗ ꯃꯣꯁ ꯇꯦꯂꯦꯟꯇꯦꯠꯅꯤ 6 ꯗꯦꯖꯀꯤꯗ ꯈꯨꯠ ꯁꯥ ꯌꯥꯝ ꯅꯥꯟꯕ ꯑꯃꯁꯨ ꯂꯩ ꯀꯣ ꯑꯇꯩ ꯀꯅꯥꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯦꯇꯥꯖꯤꯅꯤ ꯀꯣ ꯃꯈꯨꯠ ꯌꯥꯝ ꯅꯥꯜꯂꯦ ꯂꯣꯒꯣꯒ ꯌꯥꯝ ꯁꯝ ꯁꯝ ꯁꯥꯏ ꯑꯗꯒꯤ ꯅꯝꯕꯔ 17ꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯐꯅꯦꯜ ꯕꯤꯜꯗꯔ ꯇꯨꯜꯁ ꯀꯣ ꯁꯤ ꯁꯥꯏ ꯁꯥꯕ ꯃꯇꯝꯗ ꯑꯗꯩ ꯅꯝꯕꯔ 18ꯗ ꯂꯤꯗ ꯃꯦꯒꯅꯦꯠ ꯇꯨꯜꯁ ꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯁꯇꯃꯔ ꯃꯌꯥꯝꯁꯦ ꯃꯦꯒꯅꯦꯠ ꯑꯣꯏꯅ ꯆꯤꯡꯁꯤꯜꯂꯛꯇꯣꯏꯅꯣ ꯀꯣ ꯁꯤꯒꯤ ꯑꯩꯉꯣꯟꯗ 33 ꯂꯩꯀꯣ ꯂꯤꯗ ꯃꯦꯒꯅꯦꯠ ꯀꯁꯇꯃꯔ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯗꯩ ꯅꯝꯕर 19ꯗ ꯀꯣꯟꯇꯦꯟꯠ ꯀ꯭रिꯌꯦꯁꯟ ꯇꯨꯜ ꯀꯣꯟꯇꯦꯟꯠ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯇꯨꯜꯁ ꯗꯔꯀꯥꯔ ꯂꯩ 20ꯗ ꯀꯩꯅꯣ ꯁꯣꯐꯋꯦꯌꯔ ꯗꯦꯠ ꯃꯦꯛꯁ ꯌꯨ ꯁ꯭ꯄꯤꯛ ꯑꯦꯅꯤ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯗꯤ ꯈꯔ ꯈꯪꯕ ꯌꯥꯎꯔꯝꯒꯅꯤ ꯍꯤꯟꯗꯤ ꯉꯥꯡꯍꯟꯕꯤ ꯏꯪꯂꯤꯁ ꯉꯥꯡꯍꯟꯕꯤ ꯁ꯭ꯄꯦꯅꯤꯁ ꯉꯥꯡꯍꯟꯕꯤ ꯀꯣ ꯅꯪ ꯍꯧꯖꯤꯛ ꯑꯩꯗꯤ ꯍꯤꯟꯗꯤ ꯉꯥꯡꯕ ꯍꯩꯇꯦ ꯇꯛ ꯂꯥꯎꯅ ꯑꯣꯟꯊꯣꯛꯄ ꯌꯥꯏꯀꯣ 21 ꯀꯣ ꯋꯦꯕꯤꯅꯥꯔꯒꯤ ꯁꯤꯁꯇꯦꯝ ꯀꯣ ꯋꯦꯕꯤꯅꯥꯔꯗ ꯀꯩ ꯗꯔꯀꯥꯔ ꯁꯤꯗ ꯐ꯭ꯔꯤꯗꯁꯨ ꯂꯩ ꯑꯗꯒꯤ ꯄꯦꯗꯁꯨ ꯂꯩ ꯑꯩ ꯐ꯭ꯔꯤ ꯒ꯭ꯌꯥꯟ ꯄꯤꯒꯦꯕ 22ꯗ ꯀꯩꯅꯣ ꯄꯦꯃꯦꯟꯠ ꯒꯦꯠꯋꯦ ꯃꯤꯉꯣꯟꯗꯩ ꯀꯃꯥꯏꯅ ꯄꯩꯁా ꯀꯂꯦꯛ ꯇꯧꯔꯛꯀꯅꯤ ꯀꯣ 23 ꯂꯥꯁ ꯅꯣꯠ ꯕꯠ ꯗ ꯂꯤꯁ ꯀꯣ ꯄ꯭ꯔꯥꯏꯚꯦꯁꯤ ꯏꯟ ꯇꯔꯝꯁ ꯅꯪ ꯀꯝꯄꯅꯤ ꯀꯃꯥꯏꯅ ꯄ꯭ꯔꯥꯏꯚꯦꯁꯤ ꯏꯟ ꯇꯔꯝꯁ ꯀꯃꯥꯏꯅ ꯁꯥꯒꯅꯤ ꯖꯁ 20 ꯁꯦꯀꯦꯟꯗ ꯃꯌꯥꯝ ꯁꯤ ꯌꯥꯝꯕ ꯃꯥꯟꯕꯅꯦ ꯕꯠ ꯏꯠ ꯔꯤꯀ꯭ꯋꯥꯌꯔꯁ ꯐꯣꯔ ꯌꯣꯔ ꯕꯤꯖꯤꯅꯦꯁ ꯑꯩ ꯅꯣꯡꯃꯗ ꯁꯤ ꯄꯨꯂꯞ ꯇꯥꯛꯑꯣꯏ ꯅꯣꯡꯃ ꯈꯤꯇꯪ ꯈꯤꯇꯪꯗ ꯂꯣꯏ ꯀꯣꯚꯔ ꯇꯧꯔꯛꯀꯅꯤꯕ ꯕꯠ ꯑꯦꯠ ꯂꯤꯁ 23 ꯀꯣ ꯍꯦꯟꯅꯁꯨ ꯍꯥꯄꯛꯄ ꯌꯥꯏ ꯌꯥꯝꯕ ꯃꯥꯟꯕꯅꯤ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯀꯣ ꯗꯦ ꯕꯥꯏ ꯗꯦ ꯆꯠꯄꯗ ꯁꯤꯅ ꯁꯤꯁꯇꯦꯝꯅꯤ ꯃꯌꯥꯝ ꯁꯤꯁꯇꯦꯝꯒ ꯂꯥꯛꯁꯜꯂꯛꯄꯁꯤꯗꯤ ꯈꯔ ꯇꯟꯕ ꯑꯃ ꯌꯥꯎꯁꯜꯂꯛꯄ ꯑꯣꯀꯦ ꯃꯌꯥꯝ ꯁꯤꯁꯇꯦꯝꯗꯣ ꯎꯕꯗ ꯇꯟꯕ꯭ꯔꯣ ꯁꯤ ꯃꯌꯥꯝꯁꯦ ꯕꯤꯕꯨꯂꯥꯒ ꯆꯨꯕ꯭ꯔꯕ ꯁꯤ ꯃꯌꯥꯝꯁꯦ ꯌꯦꯡꯕꯗ ꯇꯟꯗꯤꯌꯦ ꯑꯣꯀꯦ ꯑꯁ ꯑꯩꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯨ ꯍꯩꯇꯦ ꯀꯔꯤꯅꯣ ꯃꯥꯅ ꯎꯠꯂꯤ ꯃꯌꯥꯝꯁꯤꯕꯨ ꯑꯁ ꯀꯨꯟꯅꯤꯊꯣꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯥꯏꯅ ꯈꯜꯂꯤ ꯈꯟꯗꯦ ꯈꯜꯂꯝꯒꯅꯤ ꯀꯩꯗꯧꯕꯩ ꯈꯜꯂꯣꯏꯗꯣꯏꯅꯣ ꯑꯩꯕꯨ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥꯅꯦ ꯀꯣ ꯑꯩꯈꯣꯏ ꯃꯨꯀꯦꯁ ꯑꯣꯏꯅ ꯀꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯤ ꯈꯟꯗꯦꯗ ꯈꯟꯗꯦꯗ ꯑꯣꯀꯦ ꯀꯣ ꯑꯗꯩ ꯗꯟꯕꯤꯔ ꯀꯣ ꯍꯦꯟꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯁꯜꯂꯛꯑꯦ ꯍꯥꯏꯁꯤꯅꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯇ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯁꯦ ꯅꯣꯏ ꯁꯤ ꯇꯨꯜꯁ ꯃꯌꯥꯝꯁꯦ ꯎꯕꯗ ꯃꯅꯤꯡ ꯍꯜꯂꯕꯣ ꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨꯀꯣ ꯁꯤ ꯂꯣꯏꯅꯃꯛ ꯏꯂꯩ ꯂꯩ ꯅꯣꯡꯃꯩ ꯈꯤꯖꯤꯛ 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 ꯇꯧꯕ ꯂꯣꯏꯔꯦ
ꯅꯣꯡꯃꯗ ꯁꯤ ꯂꯣꯏ ꯇꯧ ꯂꯩꯔꯗꯤ ꯀꯥꯏꯗꯩꯅꯣ ꯌꯥꯔꯔꯣꯏ ꯄꯨꯡ 12 ꯀꯣꯟꯅꯔꯣꯏ ꯑꯣꯀꯦ ꯁꯤꯅ ꯅꯝꯕꯔ 3ꯅꯦꯕ ꯁꯤꯁꯇꯦꯝꯅꯦꯕ ꯀꯣ ꯑꯩꯅ ꯉꯁꯥꯏ ꯀꯩꯀꯩ ꯇꯥꯛꯈ꯭ꯔꯦ ꯅꯝꯕꯔ 1ꯗ ꯅꯤꯁ ꯀ꯭ꯂꯦꯔꯤꯇꯤ ꯑꯗꯒꯤ ꯄ꯭ꯔꯗꯛ ꯀꯃꯥꯏꯅ ꯗꯤꯖꯥꯏꯟ ꯇꯧꯗꯣꯏꯅꯣ ꯁꯤꯁꯇꯦꯝ ꯀꯌꯥ ꯃꯌꯥꯝ ꯅꯦꯛꯁꯇꯤ ꯀꯩꯅꯣ ꯒꯦꯁ ꯋꯥꯠ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯃꯈꯛꯇꯪ ꯂꯧꯈꯠꯀꯦꯀꯣ ꯅꯝꯕꯔ 4ꯁꯦ ꯀꯩ ꯑꯣꯏꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯐꯦꯃꯤꯂꯤꯁꯤꯗꯒꯤ ꯀꯣ ꯅꯝꯕꯔ 4ꯁꯦ ꯒꯦꯁ ꯋꯥꯠ ꯀꯩ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯅꯝꯕꯔ 4ꯁꯦ ꯃꯦꯝ traffic yes ꯀꯣ ꯑꯩ one of my favorite stuffꯅꯤ ꯆꯨꯝꯃꯦ ꯀꯣ traffic generation very very important ꯃꯤ ꯀꯃꯥꯏꯅ ꯄꯨꯔꯛꯇꯣꯏꯅꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯉꯣꯕ ꯅꯪꯒꯤ ꯑꯍꯥꯟꯕꯗ ꯅꯪ ꯐꯥꯎꯟꯗꯦꯁꯟ ꯁꯦꯝꯈ꯭ꯔꯦ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯁꯥꯔꯦ ꯁꯤꯁꯇꯦꯝ ꯁꯥꯔꯦ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗ꯭ꯔꯤꯁꯦ ꯃꯤ ꯅꯠꯇ꯭ꯔꯣ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯃꯤ ꯄꯨꯔꯛꯄ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯕ꯭ꯔꯕ ꯅꯪ ꯕꯤꯖꯤꯅꯦꯁꯇ ꯑꯗꯨꯏꯗꯨꯅꯤꯀꯣ ꯑꯩꯅ ꯇ꯭ꯔꯥꯐꯤꯛ ꯖꯦꯅꯦꯔꯦꯁꯟ ꯑꯅ ꯍꯥꯏꯁꯦ ꯂꯤꯗ ꯖꯦꯅꯦꯔꯦꯁꯟ ꯀꯥꯏ ꯍꯥꯏꯕꯗꯣ ꯀꯣ ꯗꯤꯁ ꯏज ꯚꯦꯔꯤ 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 ꯏꯝꯄꯣꯔꯇꯦꯟट ꯀꯣ VIP ꯀꯥꯏ ꯍꯥꯏꯕꯗꯣ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯏꯠꯁ ꯚꯦꯔꯤ ꯚꯦꯔꯤ ꯁꯨꯄꯔ ꯏꯝꯄꯣꯔꯇꯦꯟ ꯁꯤ ꯍꯩꯇ꯭ꯔꯒꯗꯤꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯌꯥꯝ ꯅꯪ ꯑꯗꯨꯝ ꯄꯜꯂꯛꯀꯅꯤ ꯀꯣ ꯇ꯭ꯔꯥꯐꯤꯛ ꯖꯦꯅꯦꯔꯦꯁꯟ ꯌꯥꯝ ꯂꯩꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯣꯏꯗ ꯎꯠꯂꯤꯁꯤꯗꯤ ꯖꯁ ꯂꯦꯚꯦꯜ 1 ꯇ꯭ꯔꯥꯐꯤꯛꯅꯤ ꯁꯤꯁꯦ ꯂꯦꯚꯦꯜ 1 ꯍꯥꯏꯕ ꯂꯩ 2 ꯍꯥꯏꯕ ꯂꯩ 3 ꯍꯥꯏꯕ ꯂꯩ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯤꯅꯤꯠ ꯑꯃꯈꯛꯇꯪ ꯂꯧꯖꯒꯦ ꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯀ꯭ꯂꯥꯁꯁꯦ ꯑꯃꯨꯛ ꯍꯧꯁꯦ ꯇ꯭ꯔꯥꯐꯤꯛ ꯖꯦꯅꯦꯔꯦꯁꯟꯗꯤ ꯈꯤꯇꯪ ꯊꯥꯗꯔꯛꯈꯤꯒꯦꯕ ꯀꯣ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯔꯦꯁ ꯂꯧꯕꯤꯔꯣ ꯋꯥꯁꯔꯨꯝ ꯆꯪꯒꯦꯔꯥ ꯑꯃ ꯇꯧꯕꯤꯔꯣ ꯃꯤꯅꯤꯠ ꯑꯃꯈꯛ ꯂꯧꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯧꯁꯤ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ ꯌꯨꯇ꯭ꯌꯨꯕ ꯀꯥꯡꯕꯨꯁꯨ ꯃꯤꯅꯤꯠ ꯑꯃ ꯀꯣ ꯋꯥꯁꯔꯨꯝ ꯕ꯭ꯔꯦꯛ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯇ꯭ꯔꯥꯐꯤꯛ ꯖꯦꯅꯦꯔꯦꯁꯟꯁꯦ ꯍꯧꯁꯦ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯂꯥꯛꯄꯤꯔꯣ ꯉꯥꯛꯇꯪ ꯑꯃꯨꯛ ꯉꯥꯏꯁꯤ ꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯑꯗꯨꯅ
awesome ꯃꯌꯥꯝ ꯌꯥꯔꯤꯕ ꯑꯗꯨꯝ ꯈꯔ ꯕ꯭ꯔꯦꯟꯁꯤꯗ ꯑꯗꯨꯝ ꯍꯟꯖꯤꯟꯕ ꯌꯥꯔꯤꯕ ꯈꯤꯇꯪꯒ ꯀꯣ ꯁꯤꯗꯤ ꯀꯩꯅꯣꯅꯦ ꯖꯁ overview ꯑꯃ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯀꯩ ꯌꯥꯎꯔꯛꯇꯣꯏꯅꯣ ꯁꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯁꯤ ꯍꯥꯟꯅ ꯈꯪꯗꯕ ꯌꯥꯔꯣꯏꯕ ꯅꯪꯒꯤ ꯃꯤꯁꯟꯗꯣ ꯀꯩꯅꯣ ꯀꯣ ꯑꯩꯁꯨ ꯃꯃꯥꯡꯗ ꯇꯧꯖꯈꯤꯕꯗꯣ ꯑꯗꯨꯗꯩ ꯍꯦꯟꯅ ꯀꯃꯥꯏꯅ ꯐꯖꯅ ꯇꯧꯔꯛꯇꯣꯏꯅꯣ ꯁꯤ ꯈꯟꯗꯕ ꯌꯥꯗꯦꯕ R&D ꯀꯧꯏꯀꯣ ꯁꯤꯒꯨꯝꯕꯁꯤꯗ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯣ ꯁꯨꯝ ꯊꯥꯡꯅ ꯏꯠꯂ ꯊꯝꯕ ꯌꯥꯔꯣꯏꯕ ꯄ꯭ꯔꯗꯛ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯈ꯭ꯔꯦꯅꯀꯣ ꯑꯗꯨꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏ ꯑꯦꯕ꯭ꯔꯤ ꯃꯟ ꯀꯣ ꯀꯩꯅꯣ ꯍꯥꯞꯆꯤꯟꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯩ ꯇꯧꯁꯤꯟꯁꯤꯒꯦ ꯀꯣ ꯅꯪ ꯇꯝꯕ ꯂꯦꯞꯄ ꯌꯥꯗꯦꯕ so we are funnel architect we are learner we are faster we are smarter and we contribute to our society ꯀꯣ okay so ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯑꯩ ꯃꯈꯥ ꯇꯥꯁꯜꯂꯛꯑꯒꯦ ꯀꯣ ꯃꯌꯥꯝ ꯔꯦꯗꯤ ꯂꯩꯔꯕꯣ are you guys ready ꯀꯣ ready ꯑꯣꯏꯇꯥꯔꯗꯤ RDE ꯑꯅ ꯑꯝꯇ ꯀꯣꯃꯦꯟꯠ ꯑꯝꯇ ꯏꯁꯜꯂꯣ okay awesome ꯀꯣ YouTubeꯇ ꯑꯣꯏꯔꯒꯁꯨ RD ꯅ ꯏꯁꯜꯂꯣ ꯑꯗꯒꯤ ꯀꯩꯅꯣꯗ ꯑꯣꯏꯇꯥꯔꯒꯁꯨ ꯀꯣ ꯑꯩꯈꯣꯏ ꯁꯤ ꯐꯦꯃꯤꯂꯤ ꯃꯅꯨꯡꯗ ꯑꯣꯏꯇꯥꯔꯁꯨ RD ꯅꯦꯔꯣ nice very nice ꯀꯣ awesome thank you everyone ꯀꯣ ꯂꯣꯏꯅꯃꯛ ready ꯂꯩꯔꯦ nice okay ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣ ꯃꯦꯗꯥꯝ ꯒꯤꯇꯥ ꯑꯝꯇ ꯎꯖꯒꯦ ꯀꯣ ꯖꯨꯁꯤꯂꯥꯁꯨ ꯑꯝꯇ ꯎꯖꯒꯦ ꯃꯥꯏꯀꯦꯜ ꯀꯣ ꯑꯗꯒꯤ ꯀꯥꯏꯁꯣꯟꯁꯨ ꯂꯥꯛꯑꯦ ꯀꯣ ꯀꯥꯏꯁꯣꯟꯁꯨ ꯂꯥꯛꯑꯦ awesome ꯀꯥꯏꯁꯣꯟꯁꯨ ꯌꯧꯕꯤꯔꯛꯑꯦꯅꯦ okay alright ꯂꯥꯛꯑꯦ ꯀꯣ ꯑꯩꯈꯣꯏ ꯊꯧꯕꯁꯨ ꯂꯥꯛꯑꯦ ꯀꯣ alright okay ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯔꯣ ꯀꯣ ꯃꯈꯥ ꯇꯥꯔꯒꯦ okay alright sida traffic generation ꯑꯅ ꯁꯤꯒꯤ ꯃꯨꯛ ꯂꯥꯛꯁꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯎꯗ꯭ꯔꯤ ꯃꯥꯜꯂꯦ okay ꯌꯥꯔꯦ ꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯤꯁ ꯀ꯭ꯂꯦꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯁꯤ ꯇꯝꯃꯅꯤ ꯄ꯭ꯔꯗꯛ ꯀꯃꯥꯏꯅ ꯀ꯭रिꯌꯦꯠ ꯇꯧꯔꯅꯤ ꯑꯗꯩ ꯄ꯭ꯔꯗꯛ ꯁꯦꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯁꯇꯦꯝ ꯀꯩ ꯗꯔꯀꯥꯔ ꯂꯩꯒꯦ ꯁꯤꯕꯨꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ somehow ꯑꯩꯈꯣꯏ ꯑꯥꯏꯗꯤꯌꯥ ꯈꯔ ꯂꯩꯔꯦ ꯅꯝꯕꯔ 4 ꯑꯩꯈꯣꯏ ꯀꯩꯗꯧꯔꯛꯀꯅꯤ once ꯅꯪꯅ ꯄ꯭ꯔꯗꯛ ꯁꯥꯔꯕ ꯂꯣꯏꯔ ꯃꯇꯨꯡ ꯁꯤꯁꯇꯦꯝ ꯕꯤꯜ ꯇꯧꯔꯛꯄ ꯃꯇꯨꯡ now ꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ ꯄꯣꯔꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯇꯥꯗ꯭ꯔꯣ ꯀꯣ ꯁꯤꯂꯥ ꯑꯣꯏꯔꯗꯤ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯣꯀꯦ ꯁꯤꯂꯥ ꯅꯪꯁꯨ ꯑꯗꯨꯝ ꯌꯦꯡꯉꯨ ꯀꯣ ꯑꯩꯈꯣꯏꯁꯨ ꯇꯧꯈꯥꯏꯔꯁꯤꯅꯦ ꯅꯪꯁꯨ ꯌꯨꯇꯨꯕꯇ ꯑꯗꯨꯝ ꯌꯦꯡꯉꯨꯀꯣ ꯅꯪꯅ ꯌꯨꯇꯨꯕꯇ ꯁꯦꯟꯅꯔꯣ ꯅꯪꯅ ꯄ꯭ꯔꯦꯁꯤꯗꯦꯟꯗꯣ ꯑꯣꯏꯔꯕꯅꯤꯅ ꯀꯣ ꯑꯣꯀꯦ ꯅꯝꯕꯔ 4ꯗ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯀꯣ ꯑꯩꯅ ꯁꯤꯗꯩꯗ ꯇ꯭ꯔꯥꯐꯤꯛ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯀꯣ ꯑꯩ ꯀꯩꯅꯣꯝꯇꯪ ꯎꯠꯆꯔꯝꯒꯦ let me show you something okay ꯌꯦꯡꯕꯤꯔꯣ ꯀꯣ ꯍꯥꯟꯅ ꯁꯤ ꯍꯥꯟꯅ ꯎꯠꯂꯛꯀꯦꯕ ꯁꯤꯗ ꯌꯦꯡꯉꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯎꯏꯀꯣ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯁꯤꯗ ꯌꯦꯡꯉꯣ ꯅꯪꯅ ꯃꯤ ꯑꯃ ꯄꯣꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃꯗ ꯀꯣ ꯅꯪꯅ ꯄ꯭ꯔꯗꯛ ꯁꯥꯕ ꯂꯣꯏꯔꯕ ꯁꯤꯁꯇꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯀꯣ ꯗ ꯐꯥꯔꯁ ꯊꯤꯡ ꯅꯣꯏꯅ 6 daysꯇ ꯍꯩꯗꯣꯏꯁꯦ level 1 ꯇ꯭ꯔꯥꯐꯤꯛ ꯀꯧꯏꯀꯣ ꯐꯥꯁꯠ ꯔꯤꯖꯜꯠ ꯑꯅ ꯍꯥꯏꯁꯦ ꯁꯤꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯃꯤꯗꯤꯌꯥ ꯇ꯭ꯔꯥꯐꯤꯛ ꯑꯅ ꯍꯥꯏꯅ ꯑꯩꯈꯣꯏ ꯕꯂꯥ ꯁꯣꯃꯥ ꯑꯗꯨ ꯑꯗꯥ ꯀꯔꯤ ꯀꯔꯥ ꯑꯗꯒꯤ ꯌꯨꯇꯨꯕꯔ ꯑꯐꯥꯎꯕ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯛꯇꯣꯏꯅꯤꯀꯣ ꯅꯝꯕꯔ 2 ꯄꯨꯡ 24ꯗ ꯀꯃꯥꯏꯅ ꯇꯧꯔ ꯃꯤ ꯄꯣꯔꯛꯀꯅꯤ ꯀꯣ ꯅꯝꯕꯔ 3ꯗ ꯑꯦꯅꯤ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥ ꯑꯃ ꯍꯥꯏꯔꯛꯑꯣꯕ ꯐꯦꯁꯕꯨꯛ ꯑꯣꯏꯒꯦꯔꯥ ꯌꯨꯇꯨꯕ ꯑꯣꯏꯒꯦꯔꯥ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯣꯏꯒꯦꯔꯥ ꯌꯨ ꯅꯦꯝ ꯏꯠ ꯀꯣ ꯑꯦꯅꯤꯊꯤꯡ ꯀꯣ ꯑꯗꯨꯒꯤ ꯅꯪ ꯇ꯭ꯔꯥꯐꯤꯛ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯍꯩꯔꯛꯑꯅꯤ ꯂꯥꯁ ꯁꯦꯀꯦꯟ ꯗꯤꯁꯄ꯭ꯂꯦ ꯃꯤꯗꯤꯌꯥ ꯇ꯭ꯔꯥꯐꯤꯛ ꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯅꯒ ꯑꯦꯃꯥꯖꯣꯟꯗꯒ ꯆꯪꯉꯒ ꯑꯦꯃꯥꯖꯣꯟꯗꯩ ꯊꯣꯛꯂꯛꯑꯒ ꯐꯦꯁꯕꯨꯛꯇꯒ ꯎꯕꯗꯣ ꯁꯝꯇꯥꯏꯝꯁ ꯗꯤꯁꯄ꯭ꯂꯦ ꯑꯣꯏꯅꯒ ꯐꯦꯁꯕꯨꯛꯀꯤ ꯅꯥꯀꯟꯗꯒ ꯎꯗ꯭ꯔꯣ ꯁꯝꯇꯥꯏꯝꯁ ꯑꯦꯃꯥꯖꯣꯟꯗ ꯍꯦꯛ ꯄꯣꯠ ꯑꯃ ꯌꯦꯡꯉꯝꯕꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯏ ꯄꯣꯠꯀ ꯐꯣꯇꯣ ꯑꯣꯏꯅꯒ ꯎꯕꯗꯣ ꯀꯣ ꯑꯗꯨꯅꯤ ꯅꯣꯏ ꯍꯩꯗꯣꯏꯁꯦ ꯑꯗꯩ ꯅꯝꯕꯔ 5ꯇ ꯀꯩꯅꯣ PPC ꯄꯦ ꯄꯔ ꯀ꯭ꯂꯤꯛ ꯑꯅ ꯍꯥꯏꯁꯦ ꯅꯣꯏꯅ ꯍꯧꯖꯤꯛ ꯒꯨꯒꯜ ꯑꯦड्ꯁꯀ ꯍꯥꯏꯗꯣ ꯑꯗꯣ ꯑꯩ ꯁꯤꯗꯩ ꯍꯦꯟꯅ ꯇꯥꯛꯀꯅꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯀꯩ ꯇꯥꯛꯂꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯣ SEO ꯑꯅ ꯁꯔꯆ ꯏꯟꯖꯤꯟ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟ ꯇꯥꯛꯂꯛꯀꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯁꯤꯀꯤꯝ ꯇꯤꯡꯗꯅꯀꯣ ꯑꯩꯁꯦ ꯀꯩꯅꯣ ꯃꯥꯟꯁꯤꯜꯂꯛꯇꯣꯔꯦ ꯁꯤꯀꯤꯝ ꯆꯥꯗꯕ ꯅꯨꯄꯥꯗꯣ ꯃꯤꯡꯗꯤ ꯄꯜꯂꯔꯣꯏ ꯀꯣ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯁꯤꯀꯤ ꯑꯝꯇ ꯆꯥꯖꯔꯣꯏꯗꯣ ꯁꯤꯀꯤ ꯄꯜꯂꯨꯕꯁꯦ ꯑꯃꯨꯛ ꯑꯗꯨꯝꯅ ꯆꯠꯈꯤꯅꯤꯀꯣ ꯍꯥꯏꯗꯅꯦ ꯑꯩꯅ ꯚꯣꯠ ꯀꯥꯔꯗꯤ ꯁꯤꯀꯤ ꯑꯝꯇ ꯆꯥꯖꯔꯣꯏꯗꯣ ꯉꯁꯤ ꯅꯤꯡꯁꯤꯡꯉꯛꯄꯅꯦ ꯑꯗꯣ ꯑꯩꯁꯨ
ꯁꯦꯀꯤ ꯑꯝꯇ ꯇꯤꯡꯍꯜꯂꯣꯏꯕ ꯀꯣ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯅ ꯄꯤꯌꯣꯔ ꯑꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏ ꯀꯣ ꯂꯥꯏꯁꯦ ꯃꯅꯨꯡꯗ ꯇꯥꯛꯀꯦ ꯃꯅꯨꯡꯗ ꯇꯥꯛꯀꯦꯗꯤ ꯀꯣ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞ ꯑꯃꯅ ꯁꯨꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯝꯃꯒꯦ ꯑꯗꯒꯤ ꯑꯩꯅ ꯈꯔ ꯍꯩꯅꯕ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕ ꯑꯃ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯑꯍꯨꯝꯇꯪ ꯁꯤꯖꯤꯟꯅꯕꯗ ꯑꯗꯨꯝ ꯌꯥꯔꯦ ꯀꯥꯐꯤꯅꯤ ꯁꯤꯅ ꯄꯩꯁꯥ ꯀꯩꯝꯇ ꯄꯨꯊꯣꯛꯇꯕꯤꯗ ꯀꯃꯥꯏꯅ ꯇꯧꯔ ꯃꯤ ꯄꯨꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯨꯃ ꯑꯗꯨꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯇꯥꯛꯊꯔꯛꯈꯤꯒꯦ ꯁꯣ ꯁꯤꯒꯤ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯁꯦ ꯃꯥꯁ ꯇ꯭ꯔꯥꯐꯤꯛ ꯕ꯭ꯂꯨ ꯄ꯭ꯔꯤꯟ ꯀꯣ ꯃꯌꯥꯝ ꯗꯤꯁ ꯏꯁ $1 million conversion blueprintꯅꯤ ꯀꯣ ꯑꯩ ꯃꯦꯟꯇꯣꯔꯗꯩ ꯂꯧꯕꯅꯤ ꯁꯤꯒꯤꯁꯦ ꯑꯩ ꯅꯣꯏꯗ ꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯤꯅꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝ ꯀꯣ I'm a student of big strides and Siddharth Rasekar ꯅꯣꯏꯗ ꯍꯧꯖꯤꯛ ꯑꯩꯅ ꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯤꯅꯤ ꯑꯣꯀꯦ alright ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯍꯧꯗꯔꯛꯑꯁꯦꯕ ꯇ꯭ꯔꯥꯐꯤꯛꯁꯦ ꯃꯤ ꯄꯣꯔꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯍꯧꯖꯤꯛ ꯁꯤ ꯈꯪꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯌꯦꯡꯉꯣ ꯅꯝꯕꯔ 4ꯗ ꯁꯤ ꯈꯤꯇꯪ ꯂꯣꯠꯁꯟꯒꯦꯀꯣ ꯅꯠꯇ꯭ꯔ ꯅꯣꯏ ꯐꯣꯀꯁꯇꯣ ꯌꯥꯔꯔꯣꯏꯕ ꯑꯣꯀꯦ ꯁꯤ ꯐꯣꯀꯁ ꯈꯔ ꯌꯥꯝ ꯇꯧꯔꯣ ꯀꯣ ꯁꯨꯃꯥꯏꯅ ꯐꯣꯀꯁ ꯇꯧꯍꯜꯂꯁꯤ ꯏꯟꯇꯔ ꯐꯣꯀꯁ alright ꯃꯌꯥꯝ ꯁꯤꯗ ꯌꯦꯡꯉꯣ ꯅꯣꯏꯅ ꯍꯧꯖꯤꯛ ꯇꯝꯗꯣꯏꯁꯦ ꯂꯦꯚꯦꯜ 1 ꯇ꯭ꯔꯥꯐꯤꯛ ꯀꯧꯋꯦꯕ ꯂꯦꯚꯦꯜ 1ꯁꯤꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ 24 hour ꯇ꯭ꯔꯥꯐꯤꯛ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯗꯤꯁꯄ꯭ꯂꯦ ꯑꯦꯗꯁ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯄꯤ ꯄꯦꯄꯔ ꯀ꯭ꯂꯤꯛ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯃꯤꯗꯤꯌꯥ ꯇ꯭ꯔꯥꯐꯤꯛ ꯁꯤ ꯅꯍꯥꯟꯁꯨ ꯑꯩꯅ ꯈꯤꯇꯪ ꯁꯝꯂꯞꯄ ꯑꯃ 7 daysꯇ ꯇꯥꯛꯄꯗꯣ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯃꯌꯥꯝ ꯑꯃ ꯁꯦꯂꯤꯕ꯭रिꯇꯤ ꯃꯌꯥꯝ ꯑꯃ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯨꯇ꯭ꯌꯨꯕ ꯑꯗꯨꯗ ꯀꯣ ꯅꯝꯕꯔ 6ꯗ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯔꯒꯥꯅꯤꯛ ꯍꯦꯛꯁ ꯋꯤꯠ ꯖꯤꯔꯣ ꯃꯅꯤ ꯍꯥꯏꯁꯦ ꯄꯩꯁꯥ ꯀꯔꯤꯝꯇ ꯇꯤꯡꯗꯕꯤꯗ ꯀꯃꯥꯏꯅ ꯇꯧꯔ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯅ ꯃꯤ ꯄꯣꯔꯛꯇꯣꯏꯅꯣ ꯍꯥꯏꯁꯦ ꯑꯩ ꯄ꯭ꯔꯨꯐꯅꯤꯀꯣ ꯃꯌꯥꯝ I don't spend even a single money ꯀꯣ in Manipur ꯄꯩꯁꯥ ꯀꯩꯝ ꯇꯤꯡꯗꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯃꯤ ꯂꯥꯛꯏꯁꯦ ꯀꯣ ꯁꯤ ꯍꯦꯛ ꯁꯣꯏ ꯄꯤꯒꯦ ꯅꯝꯕꯔ 7ꯗ fastest way to get traffic for free ꯍꯥꯏꯁꯦ ꯄꯨꯡ 24ꯗ ꯈ꯭ꯋꯥꯏ ꯐꯥꯁ ꯑꯣꯏꯅ ꯃꯤ ꯀꯃꯥꯏꯅ ꯄꯨꯔꯛꯇꯣꯏꯅꯣ ꯍꯥꯏꯁꯦ ꯅꯝꯕꯔ 8ꯗ ꯀꯣ tapping into somebody else audience ꯁꯤꯅꯤ ꯃꯌꯥꯝ ꯁꯤꯀ꯭ꯔꯦꯠꯅꯤꯀꯣ ꯅꯪꯅ ꯀꯣꯟꯇꯦꯟ ꯀꯩꯝ ꯁꯦꯝꯗꯕꯤꯗ ꯃꯤꯒꯤꯗ ꯆꯣꯡꯁꯤꯟꯕꯤ ꯑꯃ ꯂꯩꯌꯦ ꯃꯅꯨꯡꯗ ꯁꯦꯀ꯭ꯔꯦꯠ ꯇꯥꯛꯀꯦ ꯑꯗꯨꯃ ꯅꯝꯕꯔ 9ꯗ ꯀꯣ ꯂꯣꯡ ꯇꯔꯝ ꯇ꯭ꯔꯥꯐꯤꯛ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯀꯣ ꯂꯣꯡ ꯇꯔꯝ ꯑꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯪꯒꯤ ꯃꯤꯁꯦ ꯑꯗꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯍꯟꯁꯤꯒꯦ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯍꯟꯁꯤꯒꯦ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯨꯗ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕꯒꯩ ꯀꯣ ꯁꯤ ꯈꯪꯗꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯅꯝꯕꯔ 10ꯗ ꯑꯃꯨꯛ ꯌꯦꯡꯉꯣ never waste your visitor this is the number 1 rules ꯀꯣ ꯇ꯭ꯔꯥꯐꯤꯛ ꯖꯦꯅꯔꯦꯁꯟꯗ ꯅꯪꯉꯣꯟꯗ ꯂꯥꯛꯄ ꯑꯦꯅꯤ ꯚꯤꯖꯤꯇꯔꯈꯩꯗꯣ ꯋꯦꯁ ꯇꯧꯕ ꯌꯥꯗꯦ ꯀꯣ this is rule number 1 ꯔꯨꯜ 5 ꯂꯩ ꯀꯣ ꯑꯗꯒꯤ ꯅꯝꯕꯔ 11ꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯁꯔꯆ ꯏꯟꯖꯤꯟ ꯑꯣꯞꯇꯤꯃꯥꯏꯖ ꯁꯤꯅ ꯂꯣꯡ ꯇꯔꯝ ꯒꯦꯝꯅꯤꯀꯣ ꯀꯣ ꯇꯦꯛꯅꯤꯀꯦꯜꯂꯤ ꯈꯔ ꯌꯥꯎꯁꯜꯂꯛꯄꯁꯦ ꯃꯌꯥꯝꯅ ꯈꯔ ꯕꯣꯔꯤꯡ ꯆꯨ ꯃꯥꯜꯂꯤꯗ ꯀꯣ ꯑꯗꯒꯤ ꯅꯝꯕꯔ 12ꯇ ꯌꯦꯡꯉꯣ my best strategy for Manipur traffic 24/7 ꯃꯅꯤꯄꯨꯔꯗ ꯀꯣ 24/7 ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯂꯤꯗ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯂꯩ ꯑꯗꯒꯤ ꯅꯝꯕꯔ 13ꯗ ꯀꯣ LinkedIn ads ꯃꯌꯥꯝ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯤ ꯀꯣ ꯅꯪ ꯄꯩꯁꯥꯅ ꯂꯩꯔꯁꯨ ꯐꯪꯉꯣꯏ I can proudly tell you any advertisement ꯀꯣ Facebook ꯑꯣꯏꯒꯦꯔꯥ LinkedIn ꯑꯣꯏꯒꯦꯔꯥ Google ꯑꯣꯏꯒꯦꯔꯥ YouTube ꯑꯣꯏꯒꯦꯔꯥ Instagram ꯑꯣꯏꯒꯦꯔꯥ ꯀꯣ you name it ꯀꯣ ꯑꯗꯨ ꯑꯩ ꯂꯣꯏ ꯇꯥꯛꯈꯤ ꯀꯣ ꯁꯤꯗꯤ ꯃꯌꯥꯝ ꯈꯔ ꯇꯥꯡꯉꯤꯀꯣ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯁꯤꯗ ꯑꯃ ꯎꯠꯆꯔꯝꯕꯗꯣ ꯀꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯤꯒꯤꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯄ꯭ꯔꯣ ꯂꯦꯚꯦꯜꯗ ꯆꯠꯂꯤꯀꯣ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯁ꯭ꯀꯦꯜ ꯑꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯍꯌꯦꯡꯋꯥꯏ ꯕꯤꯖꯤꯅꯦꯁꯇꯨꯅ ꯁ꯭ꯀꯦꯜ ꯑꯣꯏꯔꯀꯥꯟꯗ ꯁꯤꯒꯤ ꯇ꯭ꯔꯥꯐꯤꯛ ꯁꯤꯗꯤ US ꯁꯤꯖꯤꯟꯅꯩ ꯁꯤꯁꯨ US ꯁꯤꯖꯤꯟꯅꯩ ꯃꯥꯔꯀꯦꯠ ꯀꯃꯥꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯛꯇꯣꯏꯅꯣ ꯍꯥꯏꯁꯦ ꯀꯣ ꯁꯤꯒꯨꯝꯕꯗꯤ ꯈꯔ ꯂꯨꯏꯀꯣ ꯃꯌꯥꯝ ꯁꯤ ꯕꯤꯒꯤꯅꯔꯁꯀꯤ ꯁ꯭ꯇꯐ ꯅꯠꯇꯦ it's not easy ꯃꯥꯔꯀꯦꯠꯇ ꯅꯪꯒꯤ ꯀꯁꯇꯃꯔ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯄꯨꯟꯐꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗ ꯀꯃꯥꯏꯅ ꯗꯣꯃꯤꯅꯦꯠ ꯑꯣꯏꯔꯛꯀꯅꯤ ꯀꯣ ꯁꯤꯅ ꯑꯦꯗꯚꯥꯟꯁ ꯂꯦꯚꯦꯜꯅ ꯗꯣꯃꯤꯅꯦꯁꯟ ꯍꯥꯏꯁꯦ ꯁꯤꯅ ꯂꯥꯁꯅꯦ ꯑꯩꯅ ꯈꯪꯖꯕ ꯇ꯭ꯔꯥꯐꯤꯛ ꯀꯣ ꯍꯣꯏ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ 21st centuryꯗ ꯍꯧꯖꯤꯛ ꯀꯔꯤ ꯌꯥꯔꯤꯒꯦ ꯍꯥꯏꯅꯣ ꯁꯤꯅꯤꯀꯣ ꯃꯦꯝ ꯁꯤ ꯂꯥꯛꯑꯦ so now ꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯑꯣꯀꯦ ꯁꯤ ꯑꯃ ꯂꯩꯔꯦꯀꯣ LinkedIn ads ꯐꯣꯀꯁ ꯇꯧꯔꯣ ꯐꯣꯂꯣ ꯇꯧꯔꯣ awesome ꯃꯌꯥꯝ ꯁꯤ ꯍꯧꯖꯤꯛꯀꯤꯗꯣ ꯇ꯭ꯔꯥꯐꯤꯛꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯩꯇꯥꯔꯒꯗꯤ ꯅꯪ ꯃꯤꯒꯤ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃꯗ ꯃꯤ ꯄꯨꯔꯛꯄꯗ ꯉꯝꯃꯣꯏꯗ꯭ꯔꯣ ꯀꯣ ꯃꯤ ꯅꯦꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ
nasana hijagadawa ko traffic generation it's a number one skill set for me ko number 5 ta kwai hainadaba subject ni ko sa kayor no wala ma kwai hainadaba subject mi na sales haije ni ko kwai tanba ai di favorite oiba subject ni sise kwai hainadaba subject ni ko sa hꯧrꯛꯄꯗ business ta sales ore ai ngamjaro ene ta haibani danbir sales ka to bro commentero hainabro sales ibo mingonda layu haja hainabra ba YouTube ta kangu yorbi sales hainabro ko mayamgi aroba kwai hainadaba subject ni ko sija ado hairadi yam nungai ko sija it's very sidai ko nang sa tan do jan ado entrepreneur ma oitar gadi mayam ko si haitaba yaro sales conversion ko hengwai loram dai da ai numit mangani na takini sida ko around 47 days ta kani sige si ma phana sales conversion haitaba swa sidai number 1 da kano money machine na je nang na pasha talak do sidai ni ko nangi pasagi machine na do sales tawr kan ni ko nang umuk to je nang machine do na to di mo swa ro ko sales tawr ge nang machine do umba ya gadro adai number 2 da mu yango sales ki formula lai ko 3 da pitch perfect kamaina pitch to kani mi onda sales to uslena engwai sales ka to khai ga ni ko noi mana itra nang na taksalo nai salo number 4 da ko sales ki script lai 5 da how to build trust kamain tor mi da thajan ngani ko sales without selling ko swen yon de vida em line yon bom lai 7 da ko webinar ki formula lai 4R okay number 8 da sales ki follow up script lai ko 9 da B2B sales ki process lai B2C ki sales ki process lai ko phone da kamain terming on the phone away sana kamain sales ro kani 12 ta ko season na muktang professional or discovery call strategy call implementation call sina pro version ni ko 13 da ko how to crack your first client in 10 days either international oigra manipur oigra you name it ai numit tarani da sales to any industry in biro 10 days dang pio ngonda ai sales okay da adugi kano du laigedaba kaine himat aidra kaine ability du laigedaba min nangonda hosi any product pi madam numit tarani da yon mangam taragadi powerful oidro no is ngonda any market amagi any product amagi ngonda pibiro let me try ko ayolo keben ko aduna sales team am ko as a business owner you need to master this ko ado si ma day number 40 ga 7 na taktar ki si koi kano ju ko si des kangu we ju hana mamang yi yo ju go si jan si male ado sidai da B2B aina business to business ka kamay wala kani amana B2C jina ko sorry mission business to consumer have name sila ko last not but the least ko man guess what day number 6 finally anh đây tầm tôi xem em xin đi con si con 시대기 마루에도 거 나는 좀 티저로 아토바 그이 마루에게 나 칼로도 미사나 되살더로 미주 보비라게 세일스 또비라게 프로덕트 크리에이트 또비라게 시스템 주 사비라게 나 포지션 주 셈비라게 거 시대 헨 마음땅 하로 가리 와람 동안에 알lumप्रोडक्ट सु ले रहा है को पोजीशनिंग जो मार्केट अब जन तो रहा है सिस्टम जो बिल्ड तो हो रहा है मी जो ले रहा है सेल्स तो रहा है कई वाले के में पैसा जो तुम ताला नहीं को सी पाई दा जन अब नती को में इशाना को all the at the end of the day इशाना इशा फजना होमवर्क तो द्रवा को नंग तो ngam को ai जर को रिकॉर्डिंग तुम तो कनी इशाना फजना होना दरकार ताई material di nang oi phangani everything ko aina sida pi je hen ju pi ni ko
ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯐꯪꯅꯤꯅ ꯀꯩ ꯋꯥꯔꯝꯗꯧ ꯃꯥꯜꯂꯤ ꯂꯥꯁꯇ sometimes ꯅꯪ ꯐꯦꯜ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯕꯤꯖꯤꯅꯦꯁꯁꯤꯕꯨ ꯑꯗꯨꯝ ꯀꯥ ꯂꯩꯕꯅꯦ ꯑꯃꯨꯛ ꯀꯥꯕ ꯑꯃꯨꯛ ꯀꯨꯝꯊꯔꯛꯄ ꯀꯥꯏ ꯃꯌꯥꯝꯅ ꯍꯥꯏꯅꯗ꯭ꯔꯣ ꯑꯗꯨꯏ ꯃꯇꯝꯗꯨ ꯅꯪ ꯀꯩꯗꯧꯗꯣꯏꯅꯣ ꯔꯦꯗꯤ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯍꯧꯖꯤꯛ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯍꯥꯠꯇꯣꯛꯅꯩ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯊꯥꯡꯃꯩꯕꯟ ꯌꯧꯁꯤꯜꯂꯛꯑꯒꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯕ ꯕꯤꯖꯤꯅꯦꯁꯀ ꯇꯧꯈꯤꯗ꯭ꯔꯣ ꯃꯌꯥꯝ ꯎꯔꯤꯄꯣꯛꯇꯒꯁꯦ ꯅꯣꯡꯃꯩ ꯇꯥꯡ 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 ꯀꯥꯞꯊꯠꯅꯔꯒ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯂꯥꯟ ꯌꯧꯔꯛꯇꯕꯩ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯋꯥꯅꯦꯕ ꯂꯥꯟ ꯌꯧꯕ ꯃꯐꯝꯗꯗꯤ ꯐꯔꯛ ꯇꯥꯔꯝꯒꯅꯤꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗꯤ ꯀꯗꯥꯏ ꯅꯨꯡꯉꯥꯏ ꯊꯋꯥꯏ ꯍꯤꯡꯅꯕ ꯑꯣꯏꯅ ꯆꯠꯂꯝꯒꯅꯤ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯀꯣ ꯑꯩꯈꯣꯏꯁꯨ ꯔꯦꯗꯤ ꯑꯣꯏꯔ ꯂꯩꯌꯣꯕ ꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯅ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯅꯪ ꯀꯩꯗꯧꯔꯛꯇꯣꯏꯅꯣ ꯅꯪ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒꯗꯤ ꯂꯩꯔꯣꯏꯗ꯭ꯔꯣ ꯂꯩꯅꯤ ꯂꯩꯔꯣꯏ ꯃꯌꯥꯝ ꯀꯣ ꯑꯗꯨꯏꯗꯨꯅ ꯑꯩꯅ ꯁꯤꯒꯤꯀꯣ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯕꯖꯦꯛ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯀꯣ ꯑꯩ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯀꯣ ꯑꯩꯅ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝ ꯄꯩꯁꯥ ꯄꯤꯕ ꯉꯝꯃꯛꯇꯕ ꯇꯥꯏꯃꯤꯡꯗ ꯑꯩ ꯁꯤ ꯊꯣꯛꯈꯤꯕ ꯀꯣ ꯅꯦꯕꯔ ꯕꯤ ꯕ꯭ꯔꯣꯛ ꯑꯒꯦꯟ ꯍꯥꯏꯁꯦ ꯁꯤ ꯑꯩꯒꯤ ꯁ꯭ꯄꯦꯁꯦꯜ ꯀ꯭ꯂꯥꯁꯅꯤ ꯀꯣ ꯑꯩ ꯅꯨꯃꯤꯠ 8 9 ꯀꯣ ꯑꯩ ꯀꯣ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯟꯅꯕ ꯑꯩ ꯂꯝꯕꯤ ꯆꯠꯈꯤꯅꯤꯕ ꯑꯩ ꯍꯧꯖꯤꯛ ꯕꯔ ꯕꯔ ꯄꯠꯂꯦꯅ ꯈꯜꯂꯣꯀꯣ ꯑꯩ ꯍꯧꯖꯤꯛ ꯃꯤꯅ ꯇꯞꯇꯥꯏ ꯐꯨꯔꯒ ꯊꯝꯃꯝꯃꯁꯨꯀꯣ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯇꯥꯅꯕ ꯑꯩ ꯍꯣꯠꯅꯔꯛꯀꯅꯤ ꯑꯦꯅꯤ ꯑꯥꯎ ꯇꯧꯔꯒ ꯀꯣ ꯑꯩꯅ ꯆꯍꯤ ꯌꯥꯝ ꯆꯪꯖꯔꯒ ꯁꯥꯔꯛꯈꯤꯕ ꯗꯦꯇꯥ ꯍꯥꯏꯇꯥꯔꯦ 1.5 ꯃꯤꯂꯤꯌꯟ ꯗꯦꯇꯥ ꯂꯩꯕ ꯑꯩꯉꯣꯟꯗ ꯀꯣ ꯗꯦꯇꯥ is the power of any business you name it ꯅꯪꯉꯣꯟꯗ ꯗꯦꯇꯥ ꯂꯩꯔꯕ ꯀꯣ ꯑꯦꯅꯤ ꯇꯥꯏꯝ 24/7 ꯅꯪ ꯄꯣꯠ ꯁꯨꯃꯥꯏꯅ ꯌꯣꯟꯕ ꯌꯥꯏ look at Amazon ꯀꯣ ꯑꯦꯃꯥꯖꯣꯟꯗ ꯑꯩꯈꯣꯏꯅ ꯀꯩ ꯇꯝꯃꯤ ꯐ꯭ꯂꯥꯏ ꯋꯤꯜ ꯀꯣꯟꯁꯦꯞꯁꯦ ꯑꯦꯃꯥꯖꯣꯟꯗꯤ ꯃꯌꯥꯏꯗ ꯃꯤꯗꯜ ꯃꯦꯟ ꯑꯣꯏꯅ ꯂꯩꯅꯦꯕ ꯀꯣ ꯁꯦꯂꯔꯁꯨ ꯃꯥꯅ ꯄꯣꯔꯛꯑꯅꯤ ꯕꯥꯌꯔꯁꯨ ꯃꯥꯅ ꯄꯣꯔꯛ ꯃꯥꯏ ꯀꯃꯤꯁꯟ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯑꯣꯕꯤꯌꯁꯂꯤ ꯐꯪ ꯇꯥꯕꯅꯤ ꯎꯕꯔ ꯀꯃꯥꯏꯅ ꯄꯩꯁా ꯇꯥꯜꯂꯤ ꯃꯤ ꯄꯣꯔꯛꯑꯅꯤ ꯗ꯭राꯏꯚꯔꯗ ꯄꯤꯕꯤꯔꯅꯤ ꯂꯣꯏꯔꯦ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯏ ꯑꯩꯉꯣꯟꯗ ꯗꯦꯇꯥ ꯂꯩ ꯃꯌꯥꯝꯗꯣ ꯀꯔꯤꯒꯤ ꯃꯥꯔꯀꯦꯠꯀꯤꯅꯣ ꯑꯗꯣ ꯑꯩ ꯈꯪꯉꯕꯅꯤꯅ ꯀꯣ ꯁꯦꯂꯔꯈꯩꯗꯨꯗ ꯑꯩ ꯄꯤꯁꯟꯒꯅꯤ 24/7 ꯄꯩꯁꯥ ꯇꯥꯟ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯀꯣ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔ ꯂꯩꯒꯗꯧꯅꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯅ ꯇꯠꯈꯤꯕ ꯃꯇꯝꯗ ꯅꯪ ꯀꯃꯥꯏꯅ ꯇꯧꯔ ꯍꯧꯒꯠꯂꯛꯇꯣꯏꯅꯣ ꯅꯨꯃꯤꯠꯇꯨꯗꯅꯤꯀꯣ ꯅꯨꯃꯤꯠ 50ꯅꯤ ꯆꯪꯕ ꯌꯥꯔꯣꯏ ꯅꯣꯡꯃꯗꯨꯗ ꯅꯪ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯝꯄ꯭ꯌꯨꯇꯔꯁꯨ ꯆꯥꯛꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯀꯣ ꯃꯤꯒꯤ ꯃꯐꯝ ꯑꯃꯗ ꯆꯪꯉ ꯉꯥꯛꯇꯪ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯒ ꯏꯟꯇꯔꯅꯦꯠ ꯑꯃ ꯄꯥꯏꯔꯒ ꯅꯪ ꯄꯨꯡ 24ꯗꯨꯗ ꯅꯪ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯅꯕ ꯂꯝꯕꯤꯅꯤꯀꯣ ꯑꯩꯅ ꯁꯤ ꯄꯤꯗꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯩ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯅ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯅ ꯍꯌꯦꯡꯋꯥꯏ ꯀꯦꯟꯈꯤ ꯃꯇꯝꯗ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄꯗꯗꯤ ꯈꯔ ꯋꯥꯕꯅꯤꯀꯣ ꯑꯗꯨ ꯍꯧꯒꯠꯂꯛꯄꯗ ꯋꯥꯗꯅꯕ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔ ꯊꯝꯃꯝ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯪ ꯁꯠ ꯂꯥꯎ ꯀꯥꯒꯤꯅꯤ ꯑꯗꯨꯒꯤ ꯀ꯭ꯂꯥꯁꯇꯨꯅꯤ ꯑꯩꯅ ꯁꯤꯗ ꯇꯥꯛꯏꯁꯦ ꯅꯦꯕꯔ ꯕꯤ ꯕ꯭ꯔꯣꯛ ꯑꯒꯦꯟ ꯅꯝꯕꯔ 1ꯗ ꯌꯦꯡꯉꯣ ꯀꯣ 30 days how to make my first money ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯅꯨꯃꯤꯠ 50ꯅꯤ ꯂꯩꯔꯛꯄ ꯃꯇꯝꯗꯀꯣ ꯁꯤꯒꯤ ꯀ꯭ꯂꯥꯁꯁꯤꯗ ꯅꯪꯒꯤ ꯑꯍꯥꯟꯕ ꯁꯦꯜꯁ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ 100% ꯇꯧꯅꯤ ꯑꯩꯅ ꯁꯤ ꯇꯧ ꯁꯤ ꯇꯧ ꯁꯤ ꯇꯧ ꯁꯤ ꯇꯧ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯇꯧꯕꯗꯣ ꯅꯝꯕꯔ 2ꯗ ꯀꯣ ꯁꯦꯀ꯭ꯔꯦꯠ ꯁꯣꯔꯁ ꯑꯣꯐ ꯁ꯭ꯀꯤꯜ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯑꯁ ꯑꯩꯗꯤ ꯑꯗꯨ ꯁ꯭ꯀꯤꯜꯁꯨ ꯍꯩꯇꯦ ꯑꯗꯥꯁꯨ ꯁ꯭ꯀꯤꯜ ꯌꯥꯝ ꯂꯥꯏꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯁꯤꯗ ꯄꯕ꯭ꯂꯤꯛꯇꯗꯤ ꯍꯥꯏꯔꯣꯏ ꯀꯣ ꯑꯩꯒꯤ ꯈꯔ ꯁꯣꯔꯁ ꯍꯥꯏꯇꯥꯔꯦ ꯁꯤꯀ꯭ꯔꯦꯠ ꯑꯁ ꯑꯩꯗꯤ ꯑꯗꯨꯁꯨ ꯍꯩꯇꯦ ꯑꯗꯥꯁꯨ ꯍꯩꯇꯦ ꯑꯗꯨꯁꯨ ꯍꯩꯇꯦ ꯀꯣ ꯁꯨꯄꯔ ꯏꯖꯤ ꯑꯦꯅꯤ ꯁ꯭ꯀꯤꯜ ꯑꯃ ꯑꯩ ꯅꯉꯣꯟꯗ ꯄꯤ ꯅꯪꯅ ꯁꯨꯡꯍꯩ ꯍꯩꯇꯕ ꯑꯃꯁꯨ ꯑꯗꯨꯅ ꯑꯩꯒꯤ ꯁꯤꯀ꯭ꯔꯦꯠꯅꯤ ꯀꯣ ꯌꯨꯇ꯭ꯌꯨꯕ ꯀꯥꯡꯕꯨ ꯁꯤꯃꯗꯤ ꯑꯩꯒꯤ ꯁꯤꯀ꯭ꯔꯦꯠꯅꯤ ꯀꯣ ꯁꯤ ꯁꯦꯀ꯭ꯔꯦꯠ ꯁꯣꯔꯁ ꯍꯥꯏꯇꯥꯔꯦ ꯑꯗꯩ 3ꯔꯗ ꯀꯩꯅꯣ ꯁꯔꯚꯤꯡ ꯍꯪꯒ꯭ꯔꯤ ꯃꯥꯔꯀꯦꯠ ꯀꯣ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯅꯪꯒꯤ ꯏꯃꯨꯡ ꯃꯔꯤ ꯃꯇꯥ ꯀꯅꯥꯝ ꯂꯩꯇ꯭ꯔ ꯃꯇꯝ ꯅꯪ ꯁꯤ ꯈꯟꯕꯩ ꯃꯇꯝ ꯂꯩꯔꯣꯏꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯩ ꯁꯤ ꯔꯦꯗꯤ ꯇꯧꯔ ꯊꯝꯒꯗꯕ ꯅꯝꯕꯔ 4ꯗ how to build a stable business ꯑꯅ ꯍꯥꯏꯁꯦ ꯕꯤꯖꯤꯅꯦꯁ ꯁ꯭ꯇꯦꯕꯜ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯑꯦꯅꯤꯋꯦꯌꯔ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯣ ꯑꯗꯨꯝ ꯍꯥꯏꯔꯝꯃꯒꯦ ꯀꯣꯟꯇ꯭ꯔꯦꯛ ꯆꯍꯤ ꯑꯃꯒꯤ ꯊꯝꯒꯦ ꯍꯥꯏꯕ꯭ꯔꯥ ꯊꯥ 6ꯀꯤ ꯊꯝꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯔꯋꯥꯏꯁ ꯌꯨ ꯋꯤꯜ ꯕꯤ ꯐꯦꯜ ꯑꯦꯁ ꯑ ꯕꯤꯖꯤꯅꯦꯁ ꯀꯣ ꯁꯤꯃ ꯑꯗꯩ ꯅꯝꯕꯔ 5ꯇ ꯑꯃꯨꯛ ꯌꯦꯡꯉꯣ ꯃꯜꯇꯤꯄꯜ ꯁ꯭ꯇ꯭ꯔꯤꯝ ꯑꯣꯐ ꯏꯟꯀꯝ ꯀꯣ ꯁꯤ ꯊꯝꯗꯕ ꯌꯥꯔꯣꯏ ꯊꯝꯗꯕ ꯌꯥꯔꯣꯏ ꯑꯃꯈꯛꯇꯪꯅ ꯁꯨꯝ ꯗꯤꯄꯦꯟ ꯇꯧ ꯇꯥꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯇꯣ ꯌꯥꯔꯣꯏꯀꯣ ꯁꯥꯏꯗꯅꯤ ꯁꯥꯟꯅꯔꯛꯇꯣꯏ ꯂꯤꯂꯥ ꯃꯌꯥꯝꯁꯦ
Number 6 the affiliate marketing sisu tawdaba yara sina kaino middleman ado migi affiliate marketing akoi khenai ko akoina kaino akhodi thamoi sengna aino je sigi pen nam yon matamda si pen na darkar leito je ibe abam pham ko samna da notebook diary adu pi matamda leibe chance wangdro ko adu si khitang aina that's the money. Number 7 the ko interaction section with industry expert ko sida manipur da ai kitang na taloi ko atopa ju khara yawrakani ko time aina kitang sangakta matam da backup ai haita ko sida atopa foreign countries yawrakini moiga interaction phangni ani number 8 the ko communication support ko for premium ka ai sida ko noina group to gara amada hujitei pang hande dana whatsapp dai halani noina thadar pa matam da sina koi community support ko number 9 the ko 5-day task of never be broke again see my special on talking I mean money kita number 10 the ko getting your first international client in 10 days manipur gi oge habra ko india gi oge habra ko numit tarani da nangi international client ma kamai phangdoino adui lambi piram gi yabo yeah okay slay so ma'am adu tardi ko asigi kano se ko nungairgadi ko koi family na tam mapan na ingi ma'am ko lao noina si pamagadi lao aduga I welcome you ko heng koi Thursday ko pung tarit tay hokani pung tarit chapchana honi ko aduga yam sang na hujik tawroi mamang da isu soyu ma'am khangi aduna kitang tenzal la ko yam na point to point tala ni okay adu tardi ma'am ko khoi gi sida access pirake ko wari mo action zin Mitche sai doi lor okay awesome ko YouTube kangu zu dum noi question la ga di question thadaro ai dum reply pirake okay ma'am unmute to ga yar ba na thing bim Yes, sir. awesome Yes, sir. Yes, sir. okay quick okay ma'am hang de horse go to them Howrese, sir. Alright. homework Howrese, sir. to the arrow go homework si quite maru ado sigi blueprint je pam tar ju ai pi ge koi kano da alai chatu no do han khango okay ko atopa ko no anything no na hanging bal ga di haro Sir. Uh, Sir, middleman ga drop service ka de ketna brahmana. ai concept di chap mane ai term dai tar ga ko sigi drop services ha manung da tak public day noit am lai ka manung da khra lei my friend nang u do pot khra lei ado ai concept di dum chap mane ko as a middleman no thok tor tu ni drop services do kai no client du da ko sagi product pami poto nang me do raga som da seller do por nang buyer do pi do ni da natra chap mane ado concept kitang follow to do lei ko aduna another level da talk okay me am learn da me am no video on to na noi kem ta youtube ti auro ai ta ni auro ze ram to un loi ikai gno you are our sacred family ai ta ni noi youtube ti mo ai ta nguram ni kram nguram mo ura ko sidi akhoi family gi wari ni ba ado fare YouTube to me am mai video ko I really appreciate it adona si pamtar di ko koi comment link apam ge reach out to my team they give if you wanted to understand ko more about our program ko welcome to our family and I will serve you my level best so sign out everyone take care bye
Sina kanogin ko YouTube ki loisilage ko